ꯂꯣꯡꯉꯥꯟꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯡꯉꯥꯟꯕ ꯀꯃꯥꯏꯅ ꯇꯧꯔꯤ? ꯂꯥꯏꯞꯁꯦ ꯍꯧꯕꯇꯪꯁꯨ ꯉꯥꯏꯔꯤ, ꯃꯌꯥꯝ ꯆꯪꯅꯔꯛꯇ꯭ꯔꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯄꯨꯡꯕꯨꯗꯤ 10 ꯇꯥꯔꯝꯃꯦ. ꯂꯥꯛꯑꯅꯤꯀꯣ ꯂꯥꯏꯞꯇꯩ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯇꯝꯒꯗꯕꯅꯤ. ꯀꯩ ꯍꯥꯏꯅꯤ, ꯑꯋꯥꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯃꯤꯅ ꯍꯪꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯀꯥꯟꯗꯗꯤ ꯋꯥꯏꯗꯤ ꯍꯥꯏꯅꯗꯦꯗꯅꯀꯣ, ꯅꯨꯡꯉꯥꯏꯔꯦꯅ ꯈꯨꯝꯅꯩ. ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯨꯝꯃꯤꯗꯨꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ, ꯆꯤꯟꯗꯨꯡ ꯏꯜꯂꯒ ꯅꯨꯡꯉꯥꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯀꯩꯅꯣ ꯇꯧꯗꯦ, ꯂꯥꯏꯞꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯇꯩꯁꯨ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯍꯧꯕꯇ ꯉꯥꯏꯔꯤ, ꯑꯗꯨꯅ ꯃꯌꯥꯝ ꯊꯦꯡꯅꯗꯕ, ꯑꯗꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯌꯧꯔꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ. ꯁꯂꯥꯇꯨꯔ ꯂꯥꯛꯑꯦ, ꯕꯥꯔꯁꯦꯂꯣꯅꯥꯅ ꯀꯥꯔꯦ ꯍꯥꯏꯌꯦ. ꯃꯥꯏ ꯐꯨꯠꯕꯣꯜ ꯌꯦꯡꯉꯨꯔ ꯆꯪꯉꯛꯄ ꯃꯥꯜꯂꯦ. ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯦ, ꯀꯔꯝꯕ ꯀꯔꯤꯒꯤ ꯃꯦꯠꯁꯅꯣ ꯀꯔꯤ ꯇꯣꯔꯅꯥꯃꯦꯟꯅꯣꯁꯨ ꯈꯪꯗ꯭ꯔꯦ. ꯑꯩꯈꯣꯏ ꯐꯨꯠꯕꯣꯜ ꯑꯣꯏꯒꯦꯔꯥ ꯀ꯭ꯔꯤꯛꯀꯦꯠ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯃꯦꯠꯁ ꯑꯃꯗꯀꯣ, ꯄꯥꯝꯖꯕ ꯇꯤꯝꯅ ꯀꯥꯕ ꯀꯥꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ. ꯑꯩꯅ ꯏꯁꯥꯅ ꯀꯥꯕ ꯑꯗꯨꯃꯥꯏꯅ, ꯏꯁꯥ ꯌꯥꯎꯔꯒ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯕꯅꯦ, ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯝ. ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯠ ꯚꯔꯁꯦꯁ ꯕꯥꯔꯁꯦꯂꯣꯅꯥ ꯇꯨꯗꯦ ꯃꯦꯠꯁ ꯃꯩ ꯇꯥꯏ, ꯂꯣꯏꯗꯣꯔꯦ ꯍꯥꯏ. ꯑꯣꯀꯦ ꯑꯣꯀꯦ. ꯃꯌꯥꯝ ꯑꯇꯩꯁꯨ ꯌꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯦ, ꯂꯥꯏꯞꯁꯦ ꯄꯥꯛ ꯆꯪꯅꯔꯛꯇ꯭ꯔꯤꯁꯤꯅꯗꯤ. ꯑꯩꯗꯤ ꯀꯌꯥ ꯐꯨꯠꯕꯣꯜꯁꯦ ꯀꯌꯥ ꯌꯦꯡꯗ꯭ꯔꯦ, ꯑꯗꯨꯅ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯀꯔꯤ ꯃꯦꯠꯁ ꯂꯩꯕꯅꯣ ꯑꯗꯨ ꯑꯗꯥꯗꯨꯗꯤ. ꯑꯗꯩ ꯀ꯭ꯔꯤꯛꯀꯦꯠꯀꯤ ꯃꯇꯥꯡꯁꯤꯁꯨ ꯄꯥꯝꯗꯤ ꯄꯥꯝꯖꯩ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯌꯥꯝꯕ ꯑꯃꯠꯇ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ. ꯍꯌꯦꯡ ꯋꯥꯔꯜ ꯀꯞ ꯃꯇꯝꯒꯨꯝꯕꯗ ꯑꯃꯨꯛ ꯊꯑꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯌꯦꯡꯕ ꯅꯠꯇꯅ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯠꯁ ꯃꯈꯜ ꯃꯈꯜ ꯂꯩꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯕ꯭ꯔꯣ, ꯃꯣꯕꯥꯏꯜꯁꯤ ꯊꯣꯛꯄ ꯃꯁꯤ ꯀꯔꯤꯒꯤ ꯑꯣꯏꯕ ꯌꯥꯏ? ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯥꯝꯖꯩ ꯕ꯭ꯔꯣꯗꯒꯤ ꯍꯥꯏꯌꯦ. ꯗꯤꯁꯄ꯭ꯂꯦ ꯃꯝꯈꯤꯕ ꯍꯥꯏꯁꯦ, ꯗꯤꯁꯄ꯭ꯂꯦꯒꯤ ꯀꯅꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯔꯤꯕꯟ ꯑꯃ ꯌꯥꯎꯔꯤꯗꯣ, ꯃꯗꯨꯒꯤ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄꯗꯒꯤ ꯌꯥꯈꯤꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ. ꯌꯥꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯖꯤꯌꯦꯁ ꯋꯦꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯅꯔ ꯑꯣꯏꯕ ꯋꯦꯅꯤ. ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯄ꯭ꯂꯦꯗꯨ ꯌꯥꯔꯛꯇꯕ ꯗꯤꯁꯄ꯭ꯂꯦꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ, ꯃꯇꯝ ꯂꯣꯏ ꯀꯨꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯒꯤ, ꯁꯤꯖꯤꯟꯅꯔꯛꯄꯗ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠ ꯍꯥꯏꯁꯤꯗꯤ ꯌꯥꯔꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯗꯤꯁꯄ꯭ꯂꯦ ꯌꯥꯔꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯒ ꯐꯣꯟꯗꯣ ꯐꯣꯔꯁꯐꯨꯜꯂꯤ ꯔꯤꯁꯇꯥꯔꯠ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ. ꯌꯥꯗ꯭ꯔꯒꯗꯤ ꯃꯗꯨ ꯗꯤꯁꯄ꯭ꯂꯦꯗꯣ ꯀꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕ LED ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯂꯥꯏꯠꯀꯨꯝꯕꯗꯣ ꯆꯥꯈꯤꯗꯕ ꯆꯥꯛꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯁꯦꯝꯕ, ꯅꯠꯇ꯭ꯔꯒ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕ ꯑꯝꯗ ꯄꯨꯔꯒ ꯁꯦꯝꯍꯟꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯍꯥꯏꯕꯅ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯕꯗꯤ ꯏꯁꯨ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ. ꯃꯥꯅꯦ ꯕ꯭ꯔꯣ, ꯕꯣꯜ ꯂꯣꯏ ꯌꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯦ. ꯍꯣꯏ, ꯕꯣꯜ ꯌꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ. ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯂꯤ ꯆꯪꯉꯛꯄꯁꯦ, ꯍꯧꯖꯤꯛ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤꯀꯣ. ꯑꯗꯨꯅ ꯍꯧꯕꯇ ꯉꯥꯏꯔꯤꯕꯒꯤ ꯊꯦꯡꯅꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯒ ꯊꯦꯡꯅꯔꯒ ꯆꯪꯅꯔꯛꯄꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯤ. ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯁꯦ, ꯍꯧꯕꯗꯁꯨ ꯉꯥꯏꯔꯤꯕꯅꯤꯅ.
ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯂꯥꯏꯚ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯩꯗꯅꯀꯣ ꯁꯨꯝ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯣ ꯀꯩꯅꯣꯅꯤ ꯉꯁꯤꯗꯤ ꯂꯥꯏꯞꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯔꯔꯣꯏꯒꯦ ꯍꯧꯖꯤꯛ ꯄꯨꯡ 10ꯗꯒꯤ ꯍꯧꯕꯅꯦꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯄꯨꯡ 12 ꯑꯗꯥꯏꯋꯥꯏꯗ ꯄꯨꯡꯃꯨꯛꯀꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯋꯥꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯥꯏꯞ ꯈꯨꯗꯤꯡꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯣꯏꯅ ꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯒ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩ ꯊꯥꯔꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯦ ꯈꯤꯇꯪ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯂꯣꯛꯁꯨ ꯈꯔ ꯊꯨꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯗ ꯑꯩꯈꯣꯏ ꯇꯣꯟꯁꯤꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯤꯟ ꯌꯣꯠꯊꯕꯗ ꯅꯥꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯀꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯔꯔꯣꯏꯒꯦ ꯉꯔꯥꯡꯕꯨꯗꯤ ꯐꯅ ꯀꯨꯏꯅ ꯊꯥꯔꯝꯕꯅꯤ ꯃꯌꯥꯝ ꯉꯁꯤ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯊꯦꯡꯅꯗꯕ ꯃꯥꯜꯂꯤ ꯆꯪꯉꯛꯇꯕ ꯃꯥꯜꯂꯤ ꯉꯔꯥꯡꯗꯤ ꯎꯗꯦ ꯅꯣꯉꯥꯟꯕꯅ ꯊꯦꯡꯕ꯭ꯔꯣ ꯇꯦꯛꯁ ꯂꯣꯏ ꯌꯦꯡꯉꯣ ꯆꯦꯛ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯄꯨꯔꯒ ꯁꯦꯝꯗ꯭ꯔꯒꯗꯤ ꯗꯤꯁꯄ꯭ꯂꯦ ꯆꯥꯛꯄꯒꯨꯝꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯕ ꯒ꯭ꯔꯨꯞꯀꯨꯝꯕꯗ ꯂꯩꯔꯒꯅ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯄꯨꯡꯃꯨꯛꯇꯪ ꯊꯥꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔꯒ ꯅꯨꯡꯉꯥꯏꯅ ꯌꯥꯎꯃꯤꯟꯅꯅꯕ ꯍꯥꯏꯗꯤ ꯉꯁꯤꯅ ꯑꯃꯨꯛ ꯑꯔꯣꯏꯕ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯒꯤ ꯑꯔꯣꯏꯕꯅꯤꯗꯅꯀꯣ ꯉꯁꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯊꯥꯔꯤꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯃꯨꯛ ꯉꯥꯏꯅꯗꯧꯔꯤꯕꯅꯤꯅ ꯃꯌꯥꯝꯁꯦ ꯍꯞꯇꯥ ꯑꯃꯃꯨꯛ ꯊꯦꯡꯅꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯌꯥꯝ ꯑꯇꯩꯁꯨ ꯊꯦꯡꯅꯗꯕ ꯃꯌꯥꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯨꯁꯨ ꯊꯦꯡꯅꯅꯕ ꯃꯣꯏꯗꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯕ ꯌꯥꯔꯗꯤ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯁꯨ ꯈꯔ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯇꯣꯉꯥꯟꯕ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ 5Gꯗ ꯍꯥꯏ IQ G10 ꯂꯥꯏꯠ ꯍꯥꯏꯕ꯭ꯔꯥ G10 X ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯒꯤ ꯆꯥꯡꯗ ꯃꯗꯨ ꯐꯕꯅꯦ ꯃꯗꯨꯗꯣ ꯌꯦꯡꯉꯣ ꯂꯣꯉꯥꯟꯕ ꯁꯨꯝ ꯑꯃꯨꯛꯀꯗꯤ ꯄꯤꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯗꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜꯃꯤ ꯅꯥꯔꯖꯣ ꯀꯩꯅꯣꯁꯨ ꯂꯩ ꯅꯥꯔꯖꯣ 80 ꯂꯥꯏꯠ ꯍꯥꯏꯅ ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯗꯨꯏ ꯐꯣꯟ ꯑꯅꯤꯗꯨ ꯌꯦꯡꯕ ꯌꯥꯏ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯃꯨꯛꯀꯤ ꯔꯦꯟꯖꯇꯗꯤ ꯂꯥꯏꯞ ꯅꯝꯈ꯭ꯔꯕꯅꯤ ꯍꯦ ꯏꯌꯥꯝꯕ ꯆꯪꯉꯛꯄꯒ ꯏꯌꯥꯝꯕꯗꯤ ꯍꯦꯛꯇ ꯆꯪꯉꯛꯄꯒ ꯂꯥꯏꯛ ꯑꯗꯨꯝ ꯅꯝꯕꯅꯦ ꯃꯌꯥꯝꯁꯨ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯂꯥꯏꯛꯁꯦ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯌꯥꯝꯕ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯔꯔꯣꯏꯒꯦ ꯉꯁꯤ ꯄꯨꯡ 10ꯗꯒꯤ ꯍꯧꯕꯅꯦꯕꯀꯣ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗꯨꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯈꯔ ꯋꯥꯡꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯤ ꯑꯗꯨꯒ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯣꯛ ꯈꯔ ꯊꯨꯡꯕꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯅꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯈꯅꯥꯎ ꯑꯩꯈꯣꯏ ꯇꯤꯟ ꯌꯣꯠꯊꯕꯗ ꯅꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯋꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯊꯥꯔꯔꯣꯏꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯉꯥꯏꯔꯝꯒꯗꯕ ꯑꯗꯩꯗꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯊꯥꯏꯌꯦꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯒ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯉꯥꯏꯔꯝꯒꯗꯕꯩ ꯈꯜꯂꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯥꯔꯒꯦꯅ ꯉꯁꯤꯁꯦ ꯊꯥꯔꯛꯑꯕꯅꯦ ꯑꯗꯨꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯔꯣꯏꯒꯦ
ꯑꯣꯀꯦ ꯒꯨꯂꯤ ꯑꯝꯇ ꯆꯥꯗ꯭ꯔꯕ ꯚꯥꯏ? ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯆꯥꯗ꯭ꯔꯤ, ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯕꯅꯦ ꯀꯌꯥꯝ ꯀꯟꯅ ꯏꯁꯥꯁꯦ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕꯗꯨꯗꯤ ꯑꯣꯏꯗꯦ, ꯑꯗꯣ ꯍꯦꯟꯖꯜꯂꯛꯀꯗꯧꯕ ꯃꯑꯣꯡ ꯑꯣꯏꯔꯒꯗꯤ ꯆꯥꯁꯟꯕꯅꯗꯤ ꯐꯩ, ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯁꯤꯆꯨꯋꯦꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ꯫ ꯃꯌꯥꯝ ꯑꯇꯩꯁꯨ ꯉꯁꯤꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯧꯗꯕ꯭ꯔꯥ ꯈꯪꯗꯦ, ꯌꯥꯝ ꯀꯟꯅ ꯉꯜꯂꯤꯕ ꯖꯥꯠꯂꯥ? ꯄꯨꯡ 10ꯗꯒꯤ ꯍꯧꯕꯁꯤꯗꯤ ꯊꯦꯡꯉꯦꯅ ꯈꯟꯕꯅꯦ, ꯑꯗꯣ ꯄꯥꯛꯅ ꯆꯪꯅꯔꯛꯄꯁꯨ ꯎꯗꯦ꯫ 20Kꯒꯤ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ꯫ ꯂꯨꯄꯥ 10,000ꯒꯤ ꯃꯌꯥꯗ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯃꯦꯔꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯡꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕꯅꯦꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯀꯩꯅꯣ ꯌꯦꯡꯕ ꯌꯥꯏ, ꯂꯨꯄꯥ 10,000ꯒꯤ ꯆꯥꯡꯁꯤꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯣꯇꯣ H60ꯗꯣ, ꯃꯥꯁꯦ ꯀꯩꯅꯣ ꯂꯩ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ iQOO G10 iQOO G10 5Gꯗꯣ ꯌꯥꯏ, ꯌꯦꯡꯕ ꯌꯥꯏ, ꯑꯗꯨꯒ ꯃꯣꯇꯣꯔꯣꯂꯥ G96 ꯌꯦꯡꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯁꯤꯡꯁꯦ ꯁꯣꯅꯤꯒꯤ LYT ꯁꯦꯟꯁꯔ 700 ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ, ꯑꯗꯣ ꯁꯣꯅꯤꯒꯤ ꯁꯦꯟꯁꯔ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯦꯃꯦꯔꯥꯗꯤ ꯃꯌꯦꯛ ꯌꯥꯝ ꯌꯥꯝꯅ ꯁꯤꯡꯗꯕꯁꯨ ꯅꯠꯇꯦ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯅꯀꯣ, ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 30,000-40,000ꯅꯤꯐꯨꯒꯤ ꯆꯥꯡꯗ ꯂꯩꯕ ꯐꯣꯟꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯍꯟꯊꯔꯛꯀꯅꯤꯗꯅꯀꯣ, ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡꯗꯨ ꯌꯦꯡꯕ ꯌꯥꯏ꯫ ꯂꯨꯄꯥ 10,000 ꯆꯥꯡꯁꯤꯗ 10ꯒꯤ ꯆꯥꯡꯁꯤꯗ ꯍꯥꯏꯔꯒꯗꯤ ꯃꯣꯇꯣ H, ꯑꯗꯨꯒ iQOO G10, ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯈꯔꯗꯨꯗ ꯏꯁꯥꯅ ꯄꯥꯝꯖꯕ ꯗꯤꯖꯥꯏꯟ ꯍꯥꯏꯕ ꯌꯦꯡꯕꯤꯔꯣ, ꯑꯗꯨ ꯃꯌꯥꯝ ꯌꯥꯝꯁꯨ ꯁꯖꯦꯁ ꯇꯧꯅꯕꯅꯦ, ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ, ꯑꯇꯣꯞꯄ ꯍꯤꯟꯗꯤꯒꯤ ꯌꯨꯇꯨꯕꯔꯁ ꯍꯥꯏꯇꯥꯔꯦꯅꯦ, ꯍꯧꯖꯤꯛꯇꯤ ꯁꯖꯦꯁ ꯇꯧꯅꯤꯡꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯁꯟ ꯃꯌꯥꯝ, ꯑꯩꯈꯣꯏ ꯀꯥꯟꯅꯗꯕ ꯏꯟꯁꯇꯣꯜ ꯃꯌꯥꯝ ꯇꯧꯁꯜꯂꯛꯏꯗꯅꯀꯣ, ꯃꯔꯛ ꯃꯔꯛꯇꯒ ꯑꯩꯈꯣꯏꯒꯤ ꯏꯁꯀ꯭ꯔꯤꯟꯗꯒ ꯃꯇꯣꯝꯇ ꯑꯦꯗꯚꯔꯇꯥꯏꯁꯀ ꯊꯣꯛꯂꯛꯄꯗꯣ, ꯑꯗꯨꯃꯥꯏꯅ ꯅꯊꯤꯡꯒꯤꯁꯨ ꯇꯧꯔꯅꯦꯕꯀꯣ, ꯑꯗꯨꯅ ꯅꯊꯤꯡꯒꯤ UI ꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯌꯥꯝ ꯍꯟꯊꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯗꯨꯅ ꯃꯗꯨ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯖꯦꯁꯇꯤ ꯇꯧꯅꯤꯡꯗ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯄꯗ ꯆꯥꯍꯧꯕꯅ ꯐꯅꯤ, ꯍꯦꯟꯖꯟꯕ ꯉꯥꯏꯔꯤꯅꯤ, ꯏꯆꯝ ꯆꯝꯅ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃ ꯆꯥꯁꯤꯜꯂꯣ, ꯍꯣꯏ ꯌꯥꯕ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃ ꯆꯥꯁꯤꯜꯂꯣ ꯑꯗꯨꯝ ꯐꯒꯗꯣꯏꯕ ꯑꯣꯏꯖꯥꯠꯅꯤ꯫ ꯑꯗꯨꯝ ꯌꯦꯡꯉꯤ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯗ꯭ꯔꯤ, ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨꯝ꯫ ꯑꯌꯥꯝꯕ iPhone 15ꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ꯫ iPhone 15ꯁꯦ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯁꯦꯜꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯀꯌꯥꯗꯅꯣ ꯐꯪꯈꯤꯕꯗꯣ? ꯂꯨꯄꯥ 95,000ꯗꯩꯅ 94,000 ꯑꯗꯥꯏꯃꯨꯛꯇ ꯐꯪꯉꯤꯗꯅꯀꯣ, ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ꯫ ꯀꯦꯃꯦꯔꯥꯗꯩ ꯀꯩꯗꯩ ꯁꯤꯖꯤꯟꯅꯕ ꯐꯣꯟꯒꯤ ꯗꯤꯖꯥꯏꯟꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯐꯖꯩꯅ ꯎꯏ, ꯑꯗ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯑꯄꯤꯛꯄ ꯗꯤꯖꯥꯏꯟ ꯑꯣꯏꯕꯗꯣ, ꯑꯗꯨ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ iPhone 15ꯗꯒꯤꯅꯦꯕꯅ ꯍꯧꯔꯛꯏꯁꯦ, ꯑꯩꯈꯣꯏꯒꯤ iPhoneꯒꯤ ꯁꯦꯔꯤꯁꯁꯤꯡꯗ ꯍꯧꯖꯤꯛ ꯇꯥꯏꯞ ꯁꯤꯒꯤ ꯄꯣꯔꯠ ꯍꯥꯞꯄꯛꯏꯁꯦ, ꯑꯗꯨ ꯑꯗꯨꯒꯤ ꯃꯃꯥꯡ iPhone 14ꯒꯨꯝꯕꯗꯤ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯠꯅꯤꯡ ꯀꯦꯕꯜ ꯑꯣꯏꯕꯗꯣ, ꯑꯗꯣ ꯀꯩ ꯍꯥꯏꯅꯤ, ꯂꯥꯏꯠꯅꯤꯡ ꯀꯦꯕꯜ ꯑꯣꯏꯕꯗꯣ ꯄꯨꯔ ꯆꯠꯄ ꯈꯣꯠꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕꯗꯣ, ꯍꯧꯖꯤꯛ ꯇꯥꯏꯞ ꯁꯤ ꯑꯣꯏꯔꯛꯄꯒꯤ ꯌꯨꯅꯤꯚꯔꯁꯦꯜꯂꯤ ꯑꯃꯁꯨ ꯂꯣꯏꯅ ꯏꯌꯥ ꯌꯥꯕꯒꯤ ꯇꯥꯏꯞꯇꯨꯃꯁꯨ ꯑꯣꯏꯔꯦꯗꯅꯀꯣ, ꯑꯗꯨꯒ ꯐꯣꯟ ꯌꯥꯝ ꯐꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ꯫ iPhone ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ iPhone 15ꯗꯒꯤ ꯇꯥꯗꯕ ꯂꯩꯒꯗꯕꯅꯤ, ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, iPhone 13, 14, 12 ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯌꯥꯈꯤꯅꯤꯀꯣ, 5G ꯁꯞꯄꯣꯔꯠ ꯇꯧꯋꯤ, ꯑꯗꯨꯒ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄꯒꯤ ꯆꯥꯡꯁꯦ ꯋꯥꯠꯂꯅꯤ ꯍꯥꯏꯅ, ꯑꯗꯨꯒꯤ ꯁꯖꯦꯁ ꯇꯧꯗꯕꯅꯤ꯫ ꯇꯦꯇꯦ ꯂꯥꯛꯑꯦ ꯍꯥꯏ ꯔꯤꯌꯥꯁꯅ, ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ, ꯃꯅꯤꯄꯨꯔ ꯇꯨꯗꯦꯅ ꯔꯤꯌꯥꯁꯅ꯫ ꯕ꯭ꯔꯣ, ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯩꯒꯤ ꯍꯥꯡꯕꯒ ꯌꯨꯇꯨꯕꯅ ꯔꯤꯃꯨꯚ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ꯫ ꯔꯤꯌꯥꯁꯅ ꯊꯣꯜꯂꯤꯕ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣꯗꯣ, ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯍꯥꯝꯐꯨꯜ ꯑꯣꯏꯕ ꯀꯣꯟꯇꯦꯟꯒꯨꯝꯕ ꯊꯥꯒꯠꯄꯒꯤ ꯃꯥꯟꯕ, ꯃꯣꯏꯅ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗꯀꯣ, ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯎꯔꯝꯕꯁꯨ ꯌꯥꯏ, ꯃꯃꯤꯡ ꯑꯃ ꯁꯤꯟꯇꯣꯛꯑꯒ ꯌꯦꯡꯉꯣ, ꯌꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁ, ꯌꯨꯇꯨꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁ ꯑꯅ ꯌꯥꯝ ꯐꯖꯅ ꯂꯩꯕꯅꯦ, ꯑꯗꯨꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯇꯨꯒꯤ ꯚꯥꯏꯂꯦꯠ ꯇꯧꯕ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯒꯅꯤ, ꯑꯉꯥꯡꯁꯤꯡ ꯎꯠꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯄꯟꯕ, ꯑꯗꯩꯗꯤ ꯂꯩꯗꯅꯀꯣ, ꯑꯗꯩꯗꯤ ꯍꯦꯠ ꯁ꯭ꯄꯤꯁꯀꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯂꯣꯏ ꯅꯥꯏꯔꯔꯣꯏ, ꯌꯥꯝ ꯁꯥꯡꯅ ꯌꯨꯇꯨꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁ ꯄꯣꯂꯤꯁꯤꯗꯣ ꯈꯔ ꯌꯦꯡꯉꯣ, ꯑꯗꯨꯗꯣ ꯚꯥꯏꯂꯦꯠ ꯇꯧꯕ ꯑꯣꯏꯔꯝꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯒ
ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦꯀꯣ ꯌꯨꯇ꯭ꯌꯨꯕꯀ ꯐꯦꯁꯕꯨꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯅꯤꯁꯤꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯐꯦꯁꯕꯨꯛꯇꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯤ ꯃꯌꯥꯝ ꯃꯌꯥꯝ ꯚ꯭ꯌꯨꯁꯀꯁꯨ ꯃꯌꯥꯝ ꯐꯪꯉꯤ ꯑꯗꯩꯗꯤ ꯁꯦꯝ ꯚꯤꯗꯤꯑꯣꯗꯣ ꯅꯪꯅꯁꯨ ꯊꯥꯒꯠꯄꯗꯣ ꯑꯩꯅ ꯑꯃꯨꯛ ꯊꯥꯒꯠꯂꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄ ꯌꯥꯏ ꯀꯅꯥꯝ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯂꯩꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯉꯁꯥꯏꯒꯤ ꯃꯤ ꯁꯥ ꯍꯥꯠꯄ ꯁꯥ ꯁꯦꯝꯕ ꯑꯗꯩꯗꯤ ꯃꯤ ꯐꯨꯕ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯂꯩꯗꯅꯀꯣ ꯀꯣꯟꯇꯦꯟꯁꯤꯗ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯗꯦꯕ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇꯤ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯑꯣꯏ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯑꯃ ꯊꯣꯛꯂꯛꯑꯒ ꯑꯉꯥꯡ ꯑꯄꯤꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯩꯅ ꯎꯠꯄ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯎꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯑꯉꯥꯡ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏꯅꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗ ꯑꯉꯥꯡ ꯌꯥꯎꯏ ꯍꯥꯏꯅ ꯗꯦꯀ꯭ꯂꯥꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯅ ꯗꯦꯀ꯭ꯂꯥꯔ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯁꯥ ꯉꯥꯒꯨꯝꯕ ꯍꯥꯠꯄ ꯗꯥꯏꯔꯦꯛ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯌꯥꯗꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯅꯦꯒꯦꯇꯤꯞ ꯏꯝꯄ꯭ꯔꯦꯁꯟ ꯇꯥꯒꯗꯕ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯗꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯒꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯀꯣꯄꯤ ꯇꯧꯔ ꯊꯥꯒꯠꯄꯗ ꯀꯩꯝ ꯇꯧꯗꯦꯗꯅ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯁꯦꯀꯦꯟ ꯀꯨꯟꯊ꯭ꯔꯥ ꯍꯦꯛ ꯁꯥꯡꯕꯗ ꯍꯦꯟꯕꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯣꯄꯤꯔꯥꯏꯠ ꯏꯁꯇ꯭ꯔꯥꯏꯛ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯀꯣꯄꯤ ꯔꯥꯏꯠ ꯀ꯭ꯂꯦꯝ ꯂꯥꯛꯑꯅꯤ ꯏꯁꯇ꯭ꯔꯥꯏꯛꯀꯨꯝꯕ ꯄꯤꯁꯜꯂꯛ ꯇꯥꯔꯒꯗꯤ ꯃꯄꯨꯗꯨꯅ ꯑꯣꯅꯔ ꯑꯁꯦꯡꯕꯗꯨꯅ ꯏꯁꯇ꯭ꯔꯥꯏꯛꯀꯨꯝꯕ ꯄꯤꯁꯜꯂꯛ ꯇꯥꯔꯒꯗꯤ ꯑꯍꯨꯝꯂꯛ ꯏꯁꯇ꯭ꯔꯥꯏꯛ ꯄꯤꯁꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯑꯗꯨꯝ ꯇꯔꯃꯤꯅꯦꯠ ꯇꯧꯈ꯭ꯔꯅꯤ ꯄꯥꯔꯃꯤꯅꯦꯟꯠꯂꯤ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯅꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯔꯤꯀꯣꯚꯔ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯑꯁꯤꯒꯨꯝꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯗꯣ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯤ ꯀꯣ ꯑꯗꯨꯅ ꯂꯥꯏꯕꯅꯤꯅ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯐꯪꯉꯤ ꯄꯩꯁꯥ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤ ꯀꯟꯇꯦꯟꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯩꯗꯤ ꯁꯣꯁꯦꯜ ꯑꯩꯅ ꯁꯃꯥꯖꯁꯤꯗ ꯑꯩꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯤꯅ ꯏꯃꯦꯖꯁꯤꯅ ꯕꯦꯗ ꯏꯝꯄ꯭ꯔꯦꯁꯟ ꯇꯥꯅꯤ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯃꯇꯧ ꯇꯝꯅꯔꯒꯗꯤ ꯐꯠꯇꯕ ꯑꯣꯏꯅꯤ ꯀꯥꯏ ꯍꯥꯏꯕꯁꯤ ꯏꯈꯟ ꯈꯟꯊꯗꯅ ꯊꯥꯒꯠꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯐꯦꯁꯕꯨꯛꯁꯤ ꯀꯌꯥ ꯀꯟꯅꯁꯨ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯌꯦꯡꯁꯨ ꯌꯦꯡꯗꯦ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕ ꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯀꯩꯒꯨꯝꯕ ꯅꯣꯂꯦꯖ ꯑꯃ ꯈꯪꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯀꯣꯆ ꯑꯃ ꯇꯝꯅꯤꯡꯕꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯔꯆ ꯇꯧꯕꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯋꯦꯕ ꯑꯩꯗꯤ ꯐꯦꯁꯕꯨꯛꯇꯒꯗꯤ ꯇꯧꯗꯦꯕ ꯊꯤꯗꯦꯕ ꯀꯅꯥꯁꯨ ꯊꯤꯅꯔꯝꯃꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯑꯐꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯤ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯛꯇꯅꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 9 10 ꯇꯝꯕ ꯃꯇꯝꯗ ꯃꯦꯇ꯭ꯔꯤꯛꯀ ꯊꯥꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯗ ꯃꯦꯠꯁꯀꯤ ꯇ꯭ꯋꯤꯁꯟ ꯁꯣꯁꯥꯏꯟ ꯇ꯭ꯋꯤꯁꯟ ꯆꯠꯄ ꯆꯠꯅꯩꯗꯅꯀꯣ ꯄꯩꯁꯥ ꯃꯌꯥꯝ ꯃꯌꯥꯝ ꯄꯤꯔꯦ ꯀꯣꯔꯁꯀꯤ ꯄꯩꯁꯥꯒ ꯄꯤꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯗꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯁꯔꯆ ꯇꯧꯔꯒ ꯑꯩꯅ ꯇꯝꯅꯤꯡꯉꯤꯕ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯇꯝꯅꯤꯡꯉꯤꯕ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛ ꯏꯚꯟ ꯑꯗꯨꯗꯒꯤ ꯑꯍꯦꯟ ꯑꯍꯦꯟꯕ ꯇꯣꯄꯤꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯀꯔꯤꯒꯤ ꯀꯣꯗꯤꯡꯒꯤ ꯃꯌꯥꯝ ꯑꯃ ꯇꯝꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯐ꯭ꯔꯤꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅꯁꯨ ꯀꯥꯟꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝ ꯃꯌꯥꯝꯗꯣ ꯀꯥꯏꯔꯒꯗꯤ ꯆꯦꯅꯦꯜꯗꯣ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯅ ꯑꯗꯨꯝ ꯃꯇꯣꯝꯇ ꯃꯣꯏꯅ ꯔꯤꯚ꯭ꯌꯨ ꯇꯧꯔꯛꯄꯗ ꯃꯣꯅꯤꯇꯔ ꯇꯧꯕ ꯃꯇꯝ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯝ ꯗꯤꯂꯤꯠ ꯇꯧꯈꯤꯅꯤ ꯕ꯭ꯔꯣ ꯐꯦꯁꯕꯨꯛ ꯕꯦꯡ ꯂꯤꯡ ꯂꯩꯅꯕꯁꯤ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯤꯡꯕ꯭ꯔꯣ ꯍꯥꯏ ꯀꯩꯅꯣꯗ ꯕꯦꯡꯇ ꯂꯤꯡ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟ ꯄꯦ ꯑꯥꯎꯠꯀꯤ ꯁꯦꯠꯑꯞ ꯇꯧꯕꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯀꯩꯁꯨ ꯂꯩꯇꯦ ꯃꯣꯏꯒꯤꯗꯨꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯃꯈꯛ ꯑꯦꯗ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯕꯦꯁꯇꯤ ꯕ꯭ꯂꯣꯛꯁꯨ ꯂꯥꯛꯑꯦ ꯃꯕꯨꯡ ꯍꯥꯏꯅ ꯀꯧꯔꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯦꯡꯁꯤꯜꯂꯛꯑꯣ ꯉꯁꯥꯏꯒꯤ ꯂꯥꯏꯞꯁꯤꯁꯨ ꯍꯧꯕꯁꯨ ꯃꯤꯅꯤꯠ ꯀꯨꯟꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯒꯤꯁꯦ ꯋꯥꯔꯧ ꯌꯥꯗꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯂꯥꯏꯐꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯌꯦꯡꯉꯛꯄ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯤꯇꯪꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯈꯅꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯤꯜ ꯇꯧꯕꯩ ꯇꯥꯏꯞ ꯇꯤꯟ ꯌꯣꯠꯊꯕꯗ ꯅꯥꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯛ ꯈꯔ ꯊꯨꯡꯕ ꯑꯗꯨꯝ ꯇꯧꯋꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯩ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯉꯁꯤꯗꯤ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯊꯥꯔꯔꯣꯏꯒꯦꯕꯨ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯉꯥꯏꯔꯝꯒꯗꯕ ꯉꯁꯥꯏꯒꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯛ ꯊꯥꯕꯅꯤꯅ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯈꯛ ꯊꯥꯕꯅꯤꯅ ꯉꯁꯤ ꯑꯃꯨꯛ ꯊꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯣ ꯃꯌꯥꯝꯅ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯥꯔꯒꯦꯅ ꯊꯥꯔꯛꯄꯅꯦ ꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯀꯤꯗꯤ ꯀꯃꯥꯏꯅ ꯕꯦꯡ ꯂꯩꯍꯟꯒꯅꯤ ꯍꯥꯏ ꯌꯨꯇ꯭ꯌꯨꯕꯀꯤꯗꯤ ꯔꯤꯌꯥꯁ ꯈꯤꯇꯪ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯥꯡꯉꯤ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜꯁꯤ ꯍꯥꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯦꯗꯁꯦꯟꯁ ꯍꯥꯏꯅ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁ ꯍꯥꯏꯅ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯒꯅꯤ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁꯁꯤ ꯅꯪꯅ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯁꯦ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯗꯁꯦꯟꯁꯀꯤ ꯑꯦꯀꯥꯎꯟ ꯁꯤꯗꯩꯁꯤꯗ $10 ꯍꯦꯛ ꯁꯨꯕ ꯀꯥꯟꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕ
Google ꯍꯥꯏꯕ ꯀꯝꯄꯅꯤꯗꯨꯗꯒꯤ ꯅꯪꯒꯤ ꯌꯨꯝꯗ ꯊꯥꯔꯛꯀꯅꯤ, ꯑꯦꯗ꯭ꯔꯦꯁ ꯊꯥꯔꯛꯀꯅꯤ. ꯑꯗꯨꯒꯤ ꯊꯥꯔꯛꯏꯕ ꯄꯣꯠꯇꯨꯃꯨ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯦꯑꯥꯎꯠꯀꯤ ꯅꯪꯒꯤ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯃ ꯂꯤꯡ ꯇꯧꯔꯒ ꯊꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯋꯥꯌꯔ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯀꯗꯕꯅꯤ. ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯤꯇꯪ ꯂꯥꯏꯕ ꯑꯣꯏꯗꯦ, ꯌꯥꯝꯅ ꯂꯨꯕꯁꯨꯕꯨꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯦꯗꯁꯦꯟꯁ ꯑꯦꯀꯥꯎꯟꯁꯤꯗꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯑꯙꯥꯔ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯋꯥꯟꯁ ꯍꯥꯡꯈꯤ ꯇꯥꯔꯒꯗꯤ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯡꯕꯁꯨ ꯌꯥꯗꯦ. ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝꯁꯦ. ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ, ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯕꯀꯣ, ꯆꯥꯛꯁꯦ ꯂꯣꯏꯔꯒ ꯂꯩꯔꯦ. ꯆꯥꯛꯁꯦ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯗꯤ. ꯑꯗꯨꯒ 12ꯗ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯔꯒ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯄꯣꯊꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯩꯁꯦ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ. ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯉꯁꯤꯇꯪꯗꯤ ꯄꯤꯕ ꯇꯥꯔꯦ, ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯇꯤꯟ ꯌꯣꯠꯁꯟ ꯃꯇꯝꯗ ꯈꯅꯥꯎꯁꯦ ꯑꯩꯈꯣꯏ ꯅꯥꯕ, ꯑꯩꯈꯣꯏ ꯇꯣꯟꯁꯤꯜ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯜꯂꯦꯕ. ꯃꯌꯥꯝꯁꯨ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ. ꯌꯥꯝꯅ ꯄꯨꯡꯈꯥꯏꯃꯨꯛꯇꯪ, ꯑꯗꯨꯝ ꯃꯤꯅꯤꯠ 5-10ꯇꯪ ꯑꯣꯏꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯅꯔꯒ ꯑꯗꯨꯝ ꯇꯧꯕꯁꯨ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯏ ꯍꯥꯏꯅ ꯈꯜꯂꯦ. ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯁꯥꯡꯅ ꯊꯥꯕ, ꯇꯦꯟꯅ ꯊꯥꯕꯒꯤ ꯋꯥ ꯂꯩꯇꯕꯤꯗꯀꯣ. ꯍꯣꯏ, ꯃꯇꯝ ꯁꯪꯉꯒ ꯑꯗꯨꯝ ꯑꯇꯩ ꯃꯇꯝ ꯑꯗꯨꯝ ꯁꯥꯡꯅꯁꯨ ꯊꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ. ꯇꯛꯅꯕ ꯁꯨꯛꯇ ꯂꯣꯏꯁꯟꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯨꯛ ꯇꯧꯁꯦ ꯍꯥꯏꯕꯁꯨ ꯂꯩꯇꯕꯅꯤ. ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯃꯤꯡ ꯊꯣꯟꯕꯁꯤ ꯀꯩ ꯍꯥꯏꯅ ꯊꯣꯜꯂꯒ ꯍꯥꯡꯒꯅꯤ, ꯌꯨꯇ꯭ꯌꯨꯕꯅ ꯔꯤꯃꯨꯚ ꯇꯧꯔꯛꯀꯅꯕ? ꯑꯗꯨꯗꯤ ꯀꯩꯅꯣ ꯔꯤꯌꯥꯁ, ꯃꯗꯨꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯍꯥꯏꯕꯗꯤ ꯔꯤꯌꯥꯁꯅ ꯊꯥꯒꯠꯀꯗꯧꯕ ꯀꯣꯟꯇꯦꯟꯠꯇꯨꯒ ꯆꯥꯟꯅꯕ, ꯏꯁꯥꯅ ꯆꯥꯟꯅꯕ ꯑꯃꯁꯨꯡ ꯐꯖꯕ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤꯡ ꯑꯃ ꯑꯗꯨꯝ ꯊꯤꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯟꯕꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯣꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯈꯤꯇꯪ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ, ꯌꯦꯡꯕ ꯇꯥꯕꯗ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯣꯏꯒꯗꯕ ꯂꯩꯗꯅ, ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯗꯨꯝꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ, ꯏꯪꯂꯤꯁꯇꯕꯨ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯤꯗꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝꯕꯗꯗꯤ ꯊꯣꯟꯕꯤꯗꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ. ꯏꯕꯣ ꯏꯄꯣ ꯍꯥꯏꯅ ꯂꯥꯏꯛ ꯗꯅꯥꯏ, ꯊꯦꯡꯛ ꯌꯨ, ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ. ꯂꯥꯏꯛ ꯌꯥꯝ ꯋꯥꯠꯂꯦ, ꯈꯤꯇ ꯅꯝꯁꯟꯁꯦ, ꯑꯔꯩꯕꯁꯤꯡꯗꯤ ꯈꯔ ꯅꯝꯁꯟꯕꯤꯌꯣ. ꯃꯥꯅꯤ ꯏꯌꯥꯝꯕ, ꯂꯥꯏꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯇꯕꯗꯨ ꯂꯥꯛꯇꯕꯗꯨꯅ ꯑꯣꯏꯔꯦꯗꯅꯀꯣ. ꯑꯅꯧꯕ ꯍꯧꯖꯤꯛꯇ ꯀꯔꯤ ꯍꯥꯏꯅꯤ, ꯌꯦꯡꯉꯤꯕ ꯑꯩꯈꯣꯏ 10 ꯂꯩꯕꯗ ꯑꯩꯈꯣꯏ 10ꯃꯛ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯕ ꯌꯥꯏꯗꯅꯀꯣ, ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯔꯤꯀ꯭ꯋꯦꯁꯅꯦ, ꯃꯁꯤ ꯐꯣꯔꯁꯐꯨꯜꯂꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯂꯥꯏꯛ ꯅꯝꯁꯟꯕꯤꯌꯣ. ꯏꯁꯀ꯭ꯔꯤꯟꯗ ꯗꯕꯜ ꯇꯦꯞ ꯑꯗꯨꯝ ꯇꯧꯕꯗ, ꯏꯁꯀ꯭ꯔꯤꯟꯗꯨ ꯃꯃꯥꯏꯗꯨꯗ ꯑꯅꯤꯔꯛꯇꯪ ꯇꯛ ꯇꯛ ꯊꯦꯡꯕꯗꯣ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯕꯅꯦ. ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯗꯟ ꯍꯥꯏ, ꯊꯦꯡꯛ ꯌꯨ. ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯗ ꯌꯥꯝ ꯐꯔꯦ. ꯃꯇꯨꯡꯗꯁꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯂꯥꯏꯛ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯁꯦ. ꯕ꯭ꯔꯣ, ꯐꯣꯟ ꯁꯦꯟꯐꯝꯗꯒꯤ ꯐꯣꯟ ꯂꯩꯕꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏ, ꯃꯗꯨꯗꯤ ꯁꯦꯟꯐꯝꯗꯒꯤ ꯂꯩꯕ ꯍꯥꯏꯁꯦ ꯌꯨꯁ ꯐꯣꯟꯗꯨꯗꯤ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕ, ꯑꯗꯩꯗꯤ ꯃꯤꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯐꯝꯗꯒꯤ ꯃꯣꯏꯅ ꯌꯣꯟꯕꯒ ꯂꯩꯔꯒꯗꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯪꯅ ꯄꯣꯠꯁꯦ ꯐꯩ ꯐꯠꯇꯦꯅ ꯈꯪꯉꯒꯗꯤ ꯂꯩꯕꯗꯤ ꯀꯩꯒꯤ ꯌꯥꯗꯅꯤ ꯑꯗꯨꯗꯤ. ꯑꯧ ꯃꯥꯅꯦ, ꯐꯥꯔꯁꯅꯦ. ꯍꯣꯏ, ꯊꯥꯒꯠꯆꯔꯤ. ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯁꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯈꯤꯕ ꯂꯩꯔꯕꯅꯤ. ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯑꯃꯠꯇ ꯌꯦꯡꯉꯝꯈꯤꯔꯣꯏꯅ ꯈꯜꯂꯤ. ꯑꯗꯨꯝ ꯆꯪꯉꯒ, ꯆꯦꯅꯦꯜꯗꯨꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ. ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗ ꯁꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯩꯗꯤ ꯁꯣꯏꯕ ꯂꯩꯔꯒꯅ ꯁꯤ ꯁꯣꯏꯕ ꯌꯥꯎꯋꯦ, ꯑꯗꯩ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯒꯗꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯀꯣꯟꯇꯦꯟꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯐꯤꯗꯕꯦꯛꯁꯤꯡꯁꯨ ꯄꯤꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯃꯊꯪꯗꯒꯤꯗꯤ, ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯕꯅꯦꯕꯀꯣ. ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯂꯥꯏꯚ ꯊꯥꯗꯦ, ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡ ꯈꯛꯇꯅꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯦ. ꯃꯊꯪꯒꯤ ꯊꯥꯡꯖꯗꯒꯤꯗꯤ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯔꯁꯤ. ꯑꯗꯨꯝ ꯂꯥꯏꯚꯁꯤꯗꯩꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ, ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯩꯗꯅꯀꯣ, ꯆꯦꯅꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯀꯣꯟꯇꯦꯟꯠꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯕ, ꯍꯥꯏꯅꯤꯡꯕ, ꯄꯥꯎ ꯇꯝꯅꯤꯡꯕ, ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯂꯩ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯏꯚꯁꯤꯗ ꯌꯥꯎꯃꯤꯟꯅꯔꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯔꯤ. ꯍꯣꯏ, ꯌꯦꯡꯒꯦ ꯊꯥꯒꯠꯆꯔꯤ. ꯕ꯭ꯔꯣꯒꯤ ꯍꯧꯖꯤꯛ ꯀꯩ ꯐꯣꯟ ꯄꯥꯏꯈꯤꯕ꯭ꯔꯣ? ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯑꯃ ꯄꯥꯏꯔꯤ.
ꯄꯥꯏꯔꯛꯄ ꯀꯨꯏꯔꯦ ꯆꯍꯤ 2-3 ꯁꯨꯔꯦ. ꯁꯦꯝꯁꯪꯒꯤ ꯀꯩꯅꯣꯅꯦ S21 ꯐꯦꯟ ꯑꯦꯗꯤꯁꯟꯗꯣ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ. ꯊꯣꯛꯊꯥꯛꯃꯦꯟꯁꯨ ꯂꯥꯛꯑꯦ ꯍꯥꯏ. ꯃꯕꯨꯡꯒꯤ ꯂꯥꯏꯐꯁꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯕꯦꯁꯇꯤꯒꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯕ꯭ꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯍꯥꯏ ꯁꯨꯗꯦꯁ ꯅꯤꯡꯊꯧ ꯈꯣꯡꯖꯝꯅ. ꯊꯥꯒꯠꯆꯔꯤ ꯁꯨꯗꯦꯁ, ꯑꯗꯨꯝ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯒ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯄꯁꯦ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯝ ꯉꯁꯤꯕꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕ ꯑꯣꯏꯔꯦ, ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ. ꯂꯥꯏꯚ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯊꯥꯕꯗ ꯁꯨꯝ ꯌꯥꯎꯁꯟꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯤꯡ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕꯁꯤꯡꯗꯨꯁꯨ ꯌꯦꯡꯕꯤꯌꯣ. ꯍꯟꯗꯛꯇꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯒꯠꯄꯁꯨ ꯈꯤꯇꯪꯗꯤ ꯉꯝꯗ꯭रे, ꯋꯥꯔꯦ. ꯀꯩꯅꯣ ꯇꯧꯔꯦ. ꯑꯗꯨꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯨꯡꯗ ꯂꯥꯛꯄꯗꯁꯨ ꯌꯦꯡꯕ ꯌꯥꯅꯕ ꯅꯨꯡꯉꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯦ. ꯊꯥ ꯀꯥꯞꯄ ꯌꯥꯕ꯭ꯔꯣ ꯍꯥꯏ. ꯌꯥꯁ ꯌꯥꯏꯌꯦ. 30x ꯖꯨꯝꯅꯦ, ꯑꯗꯣ ꯌꯥꯝ ꯃꯌꯦꯛ ꯁꯨꯝ ꯁꯦꯡꯅ ꯎꯏ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯊꯥꯗꯣꯛꯄ ꯏꯃꯦꯖꯇꯤ ꯌꯥꯝ ꯃꯥꯜꯂꯦ. ꯃꯥꯅꯦ ꯕ꯭ꯔꯣ ꯍꯥꯏ. ꯑꯣꯖꯥ ꯑꯩ ꯅꯦꯛꯁꯇ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦꯀꯣ, ꯊꯕꯛ ꯑꯃ ꯂꯩꯔꯦ. ꯑꯩ ꯍꯣꯏ, ꯌꯥꯝ ꯐꯔꯦ. ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯁꯤꯟꯕꯤꯔꯝꯕ, ꯌꯥꯎꯁꯟꯕꯤꯔꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ. ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯏꯚ ꯇꯥꯕꯗ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯑꯣ. ꯚꯤꯚꯣ X300ꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯏꯅꯥꯎꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏ. ꯑꯌꯥꯝꯕ ꯚꯤꯚꯣ, ꯑꯗꯩꯗꯤ ꯑꯣꯞꯄꯣ, ꯑꯗꯩꯗꯤ ꯔꯤꯌꯦꯜꯃꯤ, ꯑꯗꯒꯤ ꯀꯔꯤꯅꯣ ꯃꯣꯏ ꯐꯣꯟ ꯈꯔ ꯂꯩꯁꯦ, ꯃꯈꯣꯏꯁꯤꯡꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯒ ꯚꯤꯚꯣꯅꯗꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗꯗꯤꯀꯣ, ꯑꯩ ꯋꯥꯈꯟꯗ ꯃꯣꯏꯒꯤ X ꯁꯦꯔꯤꯁ 5X, ꯑꯗꯩꯗꯤ ꯁꯨꯝꯕ X300 200 ꯀꯥꯏꯅ ꯁꯦꯔꯤꯁ ꯂꯩꯔꯤꯁꯦ, ꯁꯤꯒꯨꯝꯕ ꯁꯦꯔꯤꯁꯁꯤ ꯌꯧꯈ꯭ꯔꯒꯗꯤ, ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯒꯨꯝꯕꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯈ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯌꯥꯝ ꯄꯥꯏꯕ ꯌꯥꯕ, ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯣꯏ. ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗꯁꯨ ꯃꯣꯏꯁꯦ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩ, ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯀꯣ. ꯑꯩꯈꯣꯏꯒꯤ ꯁꯝ ꯇꯥꯏꯝ ꯏꯟ ꯗꯤꯐ꯭ꯔꯦꯟಟ್ ꯁꯤꯟꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯀꯦꯃꯦꯔꯥꯁꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯄꯣꯔꯇ꯭ꯔꯦꯠꯀꯨꯝꯕꯗ ꯄꯣꯔꯇ꯭ꯔꯦꯠ ꯏꯃꯦꯖꯀꯨꯝꯕ, ꯑꯗꯩꯗꯤ ꯖꯨꯝ ꯂꯩꯗꯅ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯏꯚꯟ ꯁꯦꯝꯁꯪꯗꯒꯤ ꯑꯥꯏꯐꯣꯟꯗꯒꯤꯐꯥꯎ ꯃꯈꯣꯏꯅ ꯍꯦꯟꯕ ꯌꯥꯎꯔꯛꯏ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯡꯁꯦ ꯑꯣꯞꯄꯣ, ꯚꯤꯚꯣ, ꯑꯗꯨꯝꯕ ꯔꯤꯌꯦꯜꯃꯤꯒꯨꯝꯕꯁꯦ, ꯔꯤꯌꯦꯜꯃꯤꯗꯤ ꯌꯥꯝ ꯀꯟꯅ ꯑꯇꯥꯡꯕ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯗꯤ ꯂꯩꯇꯦ. ꯔꯤꯌꯦꯜꯃꯤꯒꯤꯗꯤ ꯂꯨꯄꯥ 30,000 ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ. ꯑꯣꯞꯄꯣ, ꯚꯤꯚꯣꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐ꯭ꯂꯦꯒꯁꯤꯞ ꯁꯦꯔꯤꯁ ꯑꯣꯏꯔꯒꯗꯤ ꯄꯥꯏꯕ ꯌꯥꯏ. ꯑꯗꯨꯒ ꯃꯣꯏꯗꯤ ꯂꯨꯄꯥ 13,000, 5,000, 10,000, 30 ꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯗꯗꯤ ꯑꯩ ꯃꯣꯏꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯐꯕ ꯑꯝꯇ ꯂꯩꯇꯦꯅꯕꯨ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ. ꯑꯩꯅ ꯉꯁꯤꯐꯥꯎ ꯊꯦꯡꯅꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯑꯝꯇ ꯎꯗꯦ. ꯁꯨꯗꯦꯁ ꯅꯤꯡꯊꯧ ꯈꯣꯡꯖꯝꯅ, ꯕ꯭ꯔꯣꯁꯦ ꯑꯩꯅꯗꯤ ꯎꯈ꯭ꯔꯦ ꯍꯥꯏꯌꯦ. ꯎꯔꯝꯕ ꯌꯥꯏ. ꯀꯩꯅꯣ ꯁꯨꯗꯦꯁ, ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ, ꯃꯅꯤꯄꯨꯔꯁꯤ ꯄꯤꯛꯈ꯭ꯔꯕ ꯂꯝꯅꯤꯀꯣ. ꯑꯗꯨꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯒ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔ ꯆꯍꯤ ꯀꯌꯥ ꯐꯥꯖꯤꯜꯂꯕꯅꯤ. ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯃꯗ ꯆꯠꯄꯗ, ꯅꯠꯇ꯭ꯔꯒ ꯕꯖꯥꯔꯗ ꯀꯩꯗ ꯊꯣꯛꯄꯗ, ꯑꯗꯩ ꯀꯩꯒꯨꯝꯕ ꯀꯩꯅꯣꯝꯃ ꯊꯣꯛꯄꯗ, ꯅꯠꯇ꯭ꯔꯒ ꯁꯨꯗꯦꯁꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄꯗ, ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅꯗꯤ ꯎꯔꯝꯕꯅꯤ. ꯑꯩꯅꯁꯨ ꯎꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯣ ꯃꯤꯡꯒ ꯅꯠꯇ꯭ꯔꯒ ꯂꯩꯐꯝꯒ ꯀꯣꯟꯅꯅ ꯑꯩꯈꯣꯏ ꯈꯪꯅꯗꯕꯒꯤ ꯑꯗꯨꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯃꯕꯨꯡꯒꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏ, ꯀꯥꯟꯅꯕ ꯄꯤꯕ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕ ꯉꯥꯛꯇ ꯍꯥꯏ. ꯃꯁꯤ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ, ꯑꯩꯅ ꯑꯈꯪꯕ ꯈꯔ ꯈꯛ ꯁꯤꯌꯔ ꯇꯧꯕꯗꯨꯗꯩꯗꯨꯗ ꯃꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯑꯦꯗ ꯇꯧꯕ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯁꯤꯒꯨꯝꯕ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯎꯔꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯒ ꯁꯦꯝꯅꯤꯡꯕ ꯄꯣꯛꯏꯕ, ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛ ꯇꯧꯅꯤꯡꯕ, ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯏꯁꯦꯀꯣ. ꯑꯗꯨꯅ ꯑꯁꯨꯝꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯋꯥꯠꯅ ꯎꯏ. ꯑꯁꯤ ꯇꯧꯁꯟꯕꯤꯔꯒꯗꯤꯀꯣ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦ, ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯗ ꯑꯗꯨꯝ ꯉꯝꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯏꯕꯨꯡ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ. ꯊꯥꯗꯣꯏ, ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ. ꯑꯗꯣ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯆꯥꯔꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯚꯁꯨ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯔꯣꯏ. ꯅꯪ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄꯅꯤꯅ ꯈꯪꯉꯝꯃꯔꯣꯏꯀꯣ. ꯍꯣꯔꯦꯟ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯚꯁꯦ. ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯏꯌꯥꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯣ ꯍꯥꯏ. ꯊꯤꯗ꯭ꯔꯤꯌꯦ. ꯀꯩꯅꯣ ꯁꯨꯗꯦꯁ, ꯊꯤꯕꯗꯤ ꯀꯨꯏꯔꯕ, ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅꯅꯦ. ꯊꯤꯗꯤ ꯀꯨꯏꯔꯦ ꯊꯤꯕ. ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯨꯝ. ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯊꯃꯣꯏ ꯑꯁꯦꯡꯕ ꯌꯥꯋꯥꯅꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ
ꯑꯩꯁꯦ ꯅꯨꯄꯥ ꯑꯅꯤ ꯀꯣꯏꯒꯦ ꯈꯟꯕꯅꯤ, ꯑꯃꯗꯤ ꯂꯩꯔꯦ, ꯑꯃ ꯀꯅꯥ ꯑꯣꯏꯅꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏ꯫ ꯃꯁꯤꯗꯤ ꯃꯤ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯟꯁꯤꯅ ꯍꯥꯏꯖꯔꯛꯏꯁꯦꯀꯣ, ꯃꯥ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯅꯤ ꯀꯣꯏꯅꯤꯡꯉꯤ, ꯅꯨꯄꯥ ꯑꯅꯤ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ, ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ, ꯃꯌꯥꯝꯅ ꯑꯍꯨꯝ ꯃꯔꯤꯒ ꯀꯣꯏꯅꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯖꯥꯠꯂꯥ ꯋꯥꯕ ꯖꯥꯠꯂꯥ ꯍꯥꯏꯁꯦ ꯈꯪꯅꯤꯡꯗꯅ ꯃꯥꯁꯨ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯊꯤꯅꯤꯡꯕꯒꯤ ꯄꯥꯝꯕꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯐꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯗꯅꯀꯣ, ꯂꯩꯔꯒꯗꯤ ꯍꯦꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯦꯛꯇ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ꯫ ꯕ꯭ꯔꯣ ꯁ꯭ꯀꯨꯜꯗ ꯀꯩ ꯍꯥꯏꯅꯣ, ꯁ꯭ꯀꯨꯜꯗ ꯃꯤ ꯃꯥꯡꯗ ꯊꯣꯛꯑꯒ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯁꯤ ꯀꯔꯤꯝ ꯏꯁꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯔꯝꯗ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗꯦ, ꯌꯨꯝꯗ ꯂꯩꯔꯒꯅ ꯉꯥꯡꯗꯣꯏ ꯉꯥꯛꯇꯕ꯭ꯔꯣ ꯍꯥꯏ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦꯀꯣ ꯔꯤꯌꯥꯁ, ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯃꯁꯤ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡ ꯍꯥꯏꯕꯁꯦꯀꯣ, ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯒ ꯊꯣꯛꯄ ꯍꯥꯏꯕꯁꯦ, ꯍꯩꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯗꯩꯗꯤ ꯐꯔꯦ ꯍꯥꯏꯔꯤꯕ ꯃꯤ ꯃꯌꯥꯝ ꯐꯥꯎꯕꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕꯗ ꯅꯤꯛꯄ, ꯈꯣꯟꯖꯦꯜ ꯅꯤꯛꯄ, ꯀꯂꯥꯞ ꯅꯤꯛꯄ ꯌꯥꯎꯔꯤꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡ ꯍꯥꯏꯕꯁꯦ ꯑꯥꯔꯠ ꯑꯃꯅꯤ, ꯁ꯭ꯀꯤꯜ ꯑꯃꯅꯤ, ꯃꯁꯤ ꯇꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯃ, ꯇꯝꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯃꯥꯟꯕꯒꯤ ꯋꯥꯅ ꯌꯥꯝ ꯂꯨꯕ ꯊꯕꯛꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯋꯥ ꯉꯥꯡꯕꯁꯦ, ꯉꯥꯡꯅꯤꯡꯕ ꯂꯩꯔꯝꯕꯁꯦ ꯃꯌꯥꯝꯗꯣ ꯎꯕꯗ ꯊꯛꯀꯠꯈꯤꯕꯗ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕꯗꯣ ꯍꯥꯏꯗꯕꯤꯗ ꯑꯇꯣꯞꯄ ꯍꯥꯏꯖꯟꯕ ꯌꯥꯎꯔꯤꯅꯦꯕꯀꯣ꯫ ꯃꯁꯤ ꯈꯪꯅ ꯍꯥꯏꯕ ꯅꯠꯇꯕ, ꯉꯥꯏꯍꯥꯛꯇꯪꯗ ꯅꯔꯚꯁ ꯆꯠꯈꯤꯗꯅꯀꯣ, ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ, ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ꯫ ꯖꯦꯁꯨ ꯂꯥꯛꯑꯦ, ꯁꯤꯁꯇꯔ ꯊꯥꯗꯣꯏꯁꯅꯥ ꯊꯃꯣꯏ ꯁꯦꯡꯉꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯝ ꯈꯪꯅꯁꯦ ꯍꯥꯏꯔꯤꯀꯣ ꯁꯨꯗꯦꯁꯅꯁꯨ, ꯌꯥꯝ ꯐꯩ꯫ ꯁꯨꯗꯦꯁꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯦ꯫ ꯖꯦꯁ ꯂꯥꯛꯑꯦꯅ ꯕꯦꯁꯇꯤꯅꯁꯨ ꯍꯥꯏꯔꯤꯀꯣ, ꯀꯩꯗꯧꯅꯤꯒꯦ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯀꯣꯏꯒꯦ ꯌꯥꯕ ꯅꯠꯇꯦ, ꯀꯣꯏꯒꯦ ꯑꯅꯤꯗ ꯅꯠꯇꯦ ꯇꯔꯥ ꯀꯣꯏꯒꯦ꯫ ꯃꯥꯅꯦ, ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯀꯣꯏꯗꯗꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ꯫ ꯑꯗꯨꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯃ ꯎꯕꯗ ꯄꯥꯈꯪ ꯑꯃꯅ ꯀꯣꯏꯒꯦꯅ ꯍꯥꯏꯕꯗ ꯃꯔꯥ ꯂꯩꯇꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯄꯥꯈꯪ ꯑꯃ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯐꯥꯎꯕ ꯍꯥꯏꯕꯁꯤ ꯑꯗꯨꯗ ꯃꯔꯥꯟ ꯀꯩꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯈꯪꯅꯁꯦ, ꯑꯗꯣ ꯑꯣꯏꯗꯤ ꯌꯥꯅꯤ ꯍꯥꯏ, ꯌꯥꯝ ꯐꯔꯦ꯫ ꯏꯅꯥꯎꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯒꯤ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯕꯛ ꯆꯠꯊꯣꯛꯑꯒ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯌꯥꯎꯔꯗꯤ ꯅꯨꯃꯤꯠꯇꯣ ꯅꯨꯡꯉꯥꯏꯍꯧꯗꯦ ꯍꯥꯏ꯫ ꯃꯥꯅ ꯏꯌꯥꯝꯕ ꯁꯨꯝ ꯃꯌꯥꯝꯅ ꯐꯥꯎꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯆꯤꯜꯂꯦ꯫ ꯑꯩ ꯃꯌꯥꯝꯗꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯦꯕꯀꯣ, ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩ ꯃꯟꯗꯦꯗꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯐꯥꯎꯁꯤ ꯊꯕꯛ ꯆꯠꯂꯒ ꯑꯩꯒꯤ ꯀꯥꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯟꯕ, ꯐꯤꯔꯣꯜ ꯁꯨꯕ, ꯀꯥ ꯁꯦꯡꯗꯣꯛꯄ ꯂꯩꯗꯅꯀꯣ, ꯑꯗꯩꯗꯤ ꯑꯩꯒꯤ ꯍꯞꯇꯥꯁꯤꯃꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯁꯟꯕ, ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ, ꯕꯖꯥꯔꯗ ꯆꯠꯂꯒ ꯄꯣꯠ ꯂꯩꯔꯨꯕ, ꯑꯗꯩꯗꯤ ꯑꯩ ꯑꯇꯣꯞꯄ ꯃꯇꯝꯗ ꯁꯨꯇꯤ ꯐꯪꯗꯕꯅꯤ, ꯁꯨꯇꯤ ꯐꯪꯉꯤꯉꯩꯁꯤ ꯇꯧꯒꯦꯅ ꯈꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤꯅꯀꯣ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯗ ꯇꯧꯅꯕ ꯈꯥ ꯊꯝꯕꯗꯣ ꯑꯗꯨ ꯂꯩꯅ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯉꯥꯛꯇꯪ ꯊꯥꯍꯧꯗ꯭ꯔꯒꯗꯤꯀꯣ, ꯃꯌꯥꯝ ꯑꯃ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯗꯅꯀꯣ, ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯊꯥꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯒꯨꯗ ꯁꯤꯁꯇꯔ ꯊꯥꯗꯣꯏꯁꯅꯥ, ꯊꯥꯗꯣꯏꯁꯅꯥꯁꯦ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯑꯣꯜꯂꯝꯃꯦ ꯑꯩ ꯖꯦꯁꯅ꯫ ꯑꯗꯨꯅꯦ ꯕ꯭ꯔꯣ, ꯁ꯭ꯀꯨꯜ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯕꯨ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯅ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯣꯛꯁꯤꯜꯂꯛꯏꯕ꯭ꯔꯣ? ꯅꯣꯛꯄꯗꯨꯕꯨꯗꯤ ꯍꯣꯏ, ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯣꯛꯅꯤꯡꯕ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯗꯨꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕꯒꯤ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯌꯥꯝ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯦ, ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯣ, ꯍꯧꯖꯤꯛ ꯑꯩꯈꯣꯏ 100 ꯂꯩꯕꯗ ꯑꯩꯈꯣꯏ 100ꯃꯛ ꯃꯌꯥꯝ ꯃꯥꯡ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯕꯗ ꯉꯝꯗꯕ, ꯍꯧꯒꯠꯂꯨ ꯌꯥꯗꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ꯫ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯑꯒ ꯉꯥꯡꯕ ꯉꯝꯃꯤꯕꯗꯣ, ꯑꯗꯨ ꯁꯣꯏꯗꯕꯗꯨꯅ ꯀꯩꯅꯣ ꯑꯃꯅꯤ, ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯈꯤꯔꯦ ꯑꯗꯨꯝ ꯍꯥꯏꯔ ꯂꯣꯏꯔꯦꯀꯣ꯫ ꯑꯗꯣ ꯉꯥꯡꯕ ꯉꯝꯃꯤꯗꯣ ꯑꯗꯨ ꯐꯔꯦꯅꯦ꯫ ꯑꯗꯣ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯅꯤ, ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕꯁꯤ ꯇꯞꯅ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯉꯝꯃꯛꯀꯗꯕꯅꯤ꯫ ꯕꯦꯁꯇꯤ KH ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯁꯤꯁꯇꯔ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯁꯤꯁꯇꯔꯁꯦ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏ꯫ ꯁꯨꯗꯦꯁ, ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤꯀꯣ, ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ, ꯄꯥꯈꯪ ꯍꯥꯏꯁꯦ ꯂꯩꯁꯥꯕꯤ ꯑꯗꯨꯝ ꯄꯥꯝꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯑꯃ, ꯑꯩꯒꯤ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯊꯝꯅꯤꯡꯕꯅꯤꯀꯣ, ꯑꯗꯨꯒꯤꯅꯦ꯫ ꯖꯁ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯏꯆꯥ 10 ꯂꯩꯔꯦ, ꯌꯨꯝꯁꯨ 10 ꯄꯥꯟꯂꯨꯔꯦ, ꯅꯪꯁꯨ ꯀꯣꯏꯅꯔꯁꯤꯔꯥ ꯍꯥꯏꯌꯦ꯫ ꯖꯦꯁ, ꯅꯪ ꯀꯤꯕ꯭ꯔꯥ ꯀꯩꯗꯧꯏ ꯀꯃꯥꯏꯅ ꯇꯧꯏ? ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯕ ꯅꯨꯃꯤꯠꯁꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦꯅꯤ꯫ ꯃꯥꯅꯦ, ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯌꯥꯝ ꯆꯤꯟꯕꯅꯦ꯫ ꯉꯁꯥꯏꯒꯤ ꯕꯦꯁꯇꯤꯁꯤ ꯌꯨꯝꯁꯨ ꯄꯥꯜꯂꯤ, ꯏꯆꯥꯁꯨ ꯂꯩꯔꯦ ꯍꯥꯏꯕꯅꯤ, ꯈꯪꯉꯝꯒꯅꯤ꯫ ꯉꯁꯥꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯊꯕꯛ, ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯒꯤ ꯍꯜꯂꯛꯄꯒꯤ ꯐꯤꯔꯣꯜ ꯂꯩꯗꯅꯀꯣ, ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯂꯣꯏ ꯁꯨꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯑꯗꯩꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯁꯨꯇꯤ ꯂꯩꯅꯕꯅꯤ, ꯌꯨꯝꯒꯤ ꯃꯤꯁꯤꯡꯒꯁꯨ ꯄꯨꯟꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯕ ꯅꯨꯃꯤꯠꯁꯦ ꯉꯁꯤ ꯑꯣꯏꯗꯣꯏꯅꯤꯗꯅꯀꯣ꯫ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯆꯤꯟꯕ ꯃꯇꯝꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯐꯖꯗꯦꯍꯦ ꯍꯥꯏꯔꯤꯌꯦ꯫
Ngasi aise sutta ikarega laine ngasi ꯊꯦꯡꯅꯕ ꯋꯥꯏꯔꯗꯕꯅꯤ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯋꯥꯏꯔꯒꯦꯅ ꯂꯥꯛꯏꯉꯩꯁꯤꯗ ꯆꯣꯡꯁꯤꯜꯂꯨꯅꯨꯀꯣ ꯃꯆꯤꯅ ꯋꯥꯏꯁꯤꯜꯂꯛꯇꯅ ꯊꯋꯥꯏ ꯊꯥꯕ ꯌꯥꯎꯅꯅꯤ. ꯑꯗꯨ ꯕ꯭ꯔꯣ ꯑꯩꯁꯤ ꯐꯅꯤ ꯑꯗꯨꯝ ꯑꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯃꯁꯨ ꯅꯣꯛꯑꯒ ꯂꯩꯒꯩꯅꯣ ꯕ꯭ꯔꯣ ꯑꯩꯁꯦ ꯔꯤꯌꯥꯁ ꯃꯗꯨ ꯌꯥꯝ ꯐꯕ ꯒꯨꯟ ꯑꯃꯅꯦ ꯌꯥꯝ ꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯈꯛꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯆꯦꯜꯂꯨ ꯌꯥꯗꯕ ꯃꯤ ꯑꯃꯕꯨ ꯀꯞꯍꯟꯕꯗꯤ ꯌꯥꯝ ꯂꯥꯛꯏ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯑꯊꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯒ ꯄꯠ ꯆꯩꯕꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯞꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯗ ꯑꯩꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯅꯣꯛꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯇꯥꯡꯕ ꯒꯨꯟꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯉꯝꯃꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯁꯨ ꯑꯩ ꯍꯧꯖꯤꯛ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯃꯤ ꯑꯃꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤ ꯑꯃꯕꯨ ꯍꯔꯥꯎꯍꯟꯕ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯍꯔꯥꯎꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯒꯨꯟꯅꯤ ꯃꯗꯨꯒꯤ ꯃꯒꯨꯟꯗꯣ ꯍꯧꯗꯣꯛꯀꯦꯁꯨ ꯈꯟꯒꯅꯨ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯒꯨꯟꯗꯣ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯅꯕ ꯍꯣꯠꯅꯧ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏ ꯕ꯭ꯔꯣ ꯄꯨꯟꯁꯤ ꯁꯪꯅꯕꯅꯦ ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩꯌꯨ ꯍꯥꯏ ꯃꯥꯅꯦ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯅꯣꯛꯑꯒ ꯂꯩꯒꯗꯕꯅꯦ ꯖꯦꯁꯀꯤ ꯀꯩ ꯂꯩꯔꯒꯦ ꯏꯆꯥ ꯇꯔꯥ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯀꯤꯔꯕ꯭ꯔꯥ ꯍꯥꯏ ꯃꯥꯅꯦ ꯖꯦꯁꯇꯣ ꯃꯥꯡꯈ꯭ꯔꯕ ꯀꯩꯅꯣ ꯄꯥꯎꯈꯣꯡ ꯑꯃ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯃꯆꯥ ꯇꯔꯥ ꯂꯩꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯎꯝ, ꯈꯅꯥꯎ ꯅꯥꯕꯁꯦ ꯐꯠꯇꯦ ꯅꯥꯕꯁꯦ ꯍꯧꯒꯠꯂꯛꯑꯦ ꯁꯨꯇꯤ ꯅꯨꯃꯤꯠꯁꯦ ꯄꯣꯊꯥꯕ ꯁꯪꯗꯦ ꯑꯗꯨꯕꯨ ꯃꯕꯨꯡꯒꯤ ꯂꯥꯏꯐꯁꯦ ꯃꯤꯁ ꯍꯦꯛ ꯇꯧꯏ ꯍꯦꯛꯇ ꯇꯧꯏ ꯄꯣꯊꯥꯕ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯨ ꯑꯣꯏꯕ ꯃꯕꯨꯡ ꯋꯤꯛꯂꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏ ꯃꯥꯅꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯑꯩꯁꯨ ꯈꯔ ꯁꯪꯕꯒꯤꯀꯣ ꯁꯤꯗ ꯇꯧꯕꯅꯦ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯊꯥꯕꯁꯨ ꯉꯝꯗꯦ ꯊꯥꯅꯤꯡꯕ ꯂꯩꯔꯁꯨ ꯊꯥꯗꯦ ꯑꯗꯨꯅ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯃꯌꯥꯝ ꯊꯦꯡꯅꯔꯤꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯁꯨꯗꯦꯁꯅ ꯂꯣꯏꯔꯦ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯌꯦ ꯀꯩꯗꯧꯔꯒꯦꯅꯦ ꯁꯨꯗꯦꯁ ꯏꯕꯨꯡ ꯁꯤꯡ ꯃꯩꯗ ꯂꯧꯔꯒ ꯆꯥꯎ ꯐꯕꯅꯤ ꯈꯅꯥꯎ ꯅꯥꯕ ꯍꯥꯏ ꯑꯗꯣ ꯃꯩꯗ ꯂꯧꯅꯕꯁꯦ ꯒ꯭ꯌꯥꯁꯇ ꯂꯧꯒꯗꯧ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯥꯟꯒꯨꯝꯕ ꯂꯩꯗꯅꯀꯣ ꯂꯩꯔꯪꯒꯨꯝꯕꯗ ꯑꯣꯝꯃꯒ ꯂꯧꯕꯗꯣ ꯑꯗꯨꯗꯤ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯆꯥꯔꯛꯑꯦ ꯊꯨꯝꯒ ꯅꯝꯃꯒ ꯆꯥꯕꯗꯣ ꯑꯗꯣ ꯐꯁꯨ ꯐꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯦꯡꯕꯗ ꯂꯩ ꯑꯗꯣ ꯒ꯭ꯌꯥꯁꯇ ꯂꯧꯕꯁꯦ ꯃꯍꯥꯎꯁꯨ ꯃꯥꯟꯅꯔꯣꯏ ꯈꯔ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅ ꯐꯗꯣꯏꯅꯣꯗ ꯁꯨꯗꯦꯁ ꯂꯣꯏꯗ꯭ꯔꯤ ꯋꯥꯠꯂꯤ ꯑꯩ ꯂꯥꯛꯑꯦ ꯀꯣꯛ ꯀꯣꯛ ꯊꯥꯗꯔꯤ ꯀꯅꯥ ꯀꯟꯅ ꯁꯣꯝꯗ ꯑꯣ ꯖꯦꯁ ꯇꯞꯅ ꯊꯥꯗꯣ ꯋꯥꯡꯅ ꯊꯥꯗꯔꯗꯤ ꯀꯣꯛꯇꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯀꯥꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯊꯥꯗꯕꯗꯣ ꯇꯞ ꯇꯞꯅ ꯊꯥꯗꯣ ꯏꯪꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯥꯗꯒꯗꯕꯅꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯀꯨꯏꯅ ꯊꯥꯔꯔꯣꯏꯗꯕꯅꯤꯀꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯤꯅꯤꯠꯁꯦ ꯅꯤꯐꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 35 ꯀꯨꯟꯗ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯇꯧꯔꯛꯇ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯊꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯨꯡꯉꯥꯏꯅꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯑꯗꯨꯅ ꯑꯩꯁꯤ ꯁꯥꯎꯔꯁꯨ ꯊꯨꯅ ꯍꯟꯊꯩ ꯃꯤꯅ ꯆꯩꯔꯛꯑꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯏꯃꯥꯟꯅꯕꯅꯁꯨ ꯄꯨꯒꯦ ꯀꯥꯏꯅꯔꯛꯄꯁꯤ ꯀꯩ ꯍꯥꯏꯅꯣ ꯄꯁꯤ ꯑꯗꯨꯝ ꯐꯅꯤ ꯇꯥꯔꯒ ꯇꯣꯛꯏꯕ꯭ꯔꯣ ꯑꯣ ꯐꯨꯒꯦ ꯀꯥꯏꯅ ꯂꯥꯛꯄꯁꯦ ꯑꯣꯀꯦ ꯑꯗꯨꯝ ꯅꯣꯛꯀꯗꯕꯅꯦ ꯅꯣꯛꯊꯣꯛꯀꯗꯕꯅꯦ ꯅꯨꯡꯉꯥꯏꯇꯕ ꯐꯅ ꯂꯩꯔꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯄ ꯉꯝꯃꯦꯕ ꯃꯤꯗꯣ ꯅꯨꯡꯉꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯔꯕꯅꯦ ꯖꯁ ꯊꯥꯗꯔꯨꯅꯨ ꯁꯟꯕꯤ ꯂꯩꯕꯗ ꯁꯅꯥꯎ ꯍꯥꯞꯇꯣꯏꯅꯤ ꯅꯪꯅ ꯍꯦꯟꯅ ꯇꯣꯡꯖꯔꯕꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯁꯟꯕꯤ ꯂꯩꯕꯗ ꯁꯅꯥꯎ ꯍꯥꯞꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯇꯣꯡꯖꯔꯕꯅꯤ ꯕ꯭ꯔꯣꯒꯤ ꯑꯦꯀꯥꯎꯟꯁꯤꯗꯩ ꯑꯩꯈꯣꯏ ꯕꯕꯥꯒꯤꯅꯦꯅ ꯑꯩꯅ ꯄꯥꯏꯗꯦ ꯑꯣꯀꯦ ꯕ꯭ꯔꯣ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤꯅꯦ ꯑꯩꯅꯗꯤ ꯄꯥꯏꯗꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯅꯤ ꯀꯧꯋꯦ ꯑꯉꯥꯡꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯃꯅꯤ ꯀꯧꯕ ꯀꯩ ꯃꯊꯦꯜ ꯆꯥꯈꯤꯃꯣ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯍꯪꯕ ꯑꯣꯏꯔꯒꯗꯤ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯔꯤꯌꯥꯁ ꯃꯌꯥꯝꯗ ꯍꯪꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯄꯥꯎꯈꯨꯝ ꯄꯤꯅꯔꯛꯄ ꯑꯣꯏꯁꯅꯨ ꯃꯌꯥꯝ
ꯄꯨꯟꯕꯅꯤꯅ ꯋꯥꯊꯤ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯏꯝ ꯄꯥꯁ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯥꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯕ ꯍꯥꯏꯁꯤꯗꯤ ꯅꯣꯛꯅꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯩꯗꯤ ꯇꯨꯃꯤꯟꯅ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯂꯩꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯅꯤꯗꯅꯀꯣ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯁꯨ ꯑꯗ ꯏꯆꯟ ꯊꯥꯗꯣꯛꯏ ꯉꯁꯤ ꯀꯩꯗꯧ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯒꯤ ꯈꯔ ꯍꯥꯏꯖꯔꯁꯅꯨ ꯁꯥꯎꯕꯤꯔꯨꯅꯨ ꯃꯥꯅꯤ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯏꯕꯨꯡꯕꯨ ꯑꯩ ꯂꯨ ꯑꯃꯨꯛꯇ ꯍꯥꯞꯄꯤꯔꯛꯑꯣ ꯑꯥꯏꯗꯤ ꯑꯁꯦꯡꯕ ꯑꯔꯥꯟꯕ ꯑꯃꯨꯛꯇ ꯈꯟꯗꯣꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯖꯦꯁꯨ ꯀꯟꯅ ꯅꯣꯛꯏ ꯖꯦꯁ ꯀꯣꯛ ꯌꯥꯝꯅ ꯊꯥꯗꯔꯨꯅꯨ ꯕ꯭ꯔꯦꯟ ꯁꯤꯅꯤ ꯌꯥꯝꯅ ꯂꯨꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟ ꯐꯪꯁꯟ ꯐꯖꯅ ꯇꯧꯍꯟꯁꯦ ꯑꯉꯥꯡꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯨꯗꯦꯁꯁꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯕꯅꯣ ꯆꯍꯤ 19ꯒꯤ ꯃꯈꯥ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤꯀꯣ ꯀꯩꯅꯣꯅꯤ ꯉꯁꯥꯏ ꯃꯅꯤ ꯍꯥꯏꯈꯤꯕꯗ ꯁꯨꯗꯦꯁ ꯍꯥꯏꯔꯦ ꯁꯣꯔꯤ ꯃꯅꯤꯁꯦ ꯆꯍꯤ 19ꯒꯤ ꯃꯈꯥ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯩꯅ ꯄꯤꯅꯤꯡꯕ ꯑꯦꯗꯚꯥꯏꯁ ꯑꯃ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯐꯦꯁꯕꯨꯛꯀꯨꯝꯕ ꯏꯟꯁꯇꯥꯒꯨꯝꯕꯗꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯥꯏꯔꯁꯨ ꯄꯥꯏꯁꯅꯨ ꯃꯣꯏ ꯄꯥꯏꯅꯤꯡꯕꯗꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯌꯥꯎꯗꯕꯅꯗꯤ ꯐꯩ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠꯂꯤ ꯇꯥꯏꯝ ꯀꯥꯟꯅꯕ ꯅꯣꯂꯦꯖ ꯐꯪꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯤꯕ ꯌꯦꯡꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯗꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯗꯤ ꯐꯩ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯃꯇꯝ ꯊꯥꯗꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯃꯌꯥꯝ ꯊꯥꯏꯗꯣꯛ ꯁꯅꯥꯗ ꯐꯥꯒꯤ ꯇꯧꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯍꯥꯏ ꯇꯧꯁꯜꯂꯣ ꯑꯗꯣ ꯔꯤꯌꯥꯁ ꯃꯇꯝꯁꯨ ꯑꯀꯛꯅꯕ ꯂꯩꯕꯅꯤꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯃꯇꯝ ꯐꯪꯉꯤꯉꯩꯁꯦ ꯇꯟꯖꯥ ꯐꯪꯉꯤꯉꯩꯁꯦ ꯂꯦꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯏꯌꯥꯝꯕꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯊꯦꯡꯁ ꯏꯌꯥꯝꯕ ꯇꯗꯣꯏꯁꯤꯅ ꯀꯩ ꯃꯊꯦꯜ ꯆꯥꯕꯅꯣ ꯍꯥꯏꯔꯦ ꯂꯥꯏꯐꯁꯤꯗ ꯅꯧꯅ ꯂꯥꯛꯄ ꯑꯩꯕꯨ ꯈꯪꯗꯕ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯏꯕ ꯀꯃꯦꯟ ꯎꯔꯒ ꯁꯥꯎꯅꯤꯡꯂꯅꯤ ꯈꯪꯉꯦ ꯑꯗꯨ ꯈꯪꯕ ꯃꯤꯅꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯀꯣ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯚꯥꯒꯤ ꯇꯧꯕꯅꯤ ꯑꯃ ꯇꯧꯕꯅꯦꯅ ꯈꯟꯗꯣꯛꯅꯕ ꯌꯥꯏ ꯁꯣ ꯗꯤꯁ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯐꯠꯇꯦꯀꯣ ꯑꯐꯕ ꯀꯩ ꯍꯥꯏꯅꯣ ꯀꯟꯅꯣ ꯍꯥꯏꯕ ꯐꯠꯇꯕ ꯈꯟꯅꯣ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯥꯏꯐꯣꯟꯗ ꯗꯦꯃꯣ ꯌꯨꯅꯤꯠ ꯍꯥꯏꯕꯁꯤ ꯂꯩꯕꯁꯤ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏ ꯀꯥꯏꯗꯦ ꯗꯦꯃꯣ ꯌꯨꯅꯤꯠ ꯌꯧꯕꯁꯦ ꯍꯣꯏ ꯌꯨꯁ ꯐꯣꯟꯗꯒꯤꯗꯤ ꯃꯥꯅꯕꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯔꯤꯌꯥꯁ ꯑꯩ ꯆꯥꯛꯀ ꯀꯧꯅꯗꯦ ꯏꯇꯩ ꯊꯣꯛꯑꯦ ꯍꯥꯏ ꯃꯥ ꯁꯝꯅ ꯌꯥꯗꯦꯍꯦ ꯏꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗꯗꯤ ꯃꯇꯩꯒꯗꯤ ꯊꯦꯡꯅꯕ ꯁꯝꯅꯕꯕꯨ ꯌꯥꯗꯦ ꯊꯥꯗꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯒꯤ ꯑꯣꯏꯅ ꯀꯣꯇꯥ ꯄꯤꯔꯅꯤ ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯕꯒꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅꯁꯨ ꯑꯌꯥꯕ ꯄꯤ ꯍꯥꯏꯅꯤꯡꯕ ꯇꯥꯏ ꯏꯆꯜꯁꯤꯗꯤ ꯆꯥꯛꯀꯤ ꯃꯅꯥꯎꯄꯥ ꯃꯣꯏꯗ ꯑꯗꯅꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯆꯥꯛꯀꯤ ꯃꯅꯥꯎꯄꯥꯁꯦ ꯆꯀꯥꯔ ꯆꯦꯡꯂꯥ ꯎꯏꯔꯕꯣ ꯍꯥꯏꯔꯤꯌꯦ ꯎꯏꯕ ꯅꯠꯇꯦ ꯔꯤꯌꯥꯁ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯦꯛꯊꯅꯤꯡꯉꯛꯄꯒꯤ ꯆꯥꯡꯗ ꯌꯧꯔꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯀ꯭ꯂꯥꯁ 8 ꯀꯥꯔꯦ ꯑꯗꯣ ꯆꯍꯤꯅ 13 ꯁꯨꯔꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯏꯌꯥꯝꯕ ꯄꯥꯎꯇꯥꯛꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯃꯅꯤ
ꯀ꯭ꯂꯥꯁ 8 ꯀꯥꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯤ ꯄꯨꯟꯁꯤꯁꯦ. ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯇꯝꯃꯛꯄ ꯃꯇꯝꯗ, 12 ꯇꯝꯃꯛꯄ ꯃꯇꯝꯗ, ꯐꯣꯟꯒꯁꯦ ꯅꯧꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯐꯣꯟ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ. ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ, 12 ꯂꯣꯏꯔꯀꯥꯟꯗꯒ ꯂꯩꯕꯤ. ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯐꯣꯟ ꯄꯥꯏꯕ ꯍꯧꯋꯦ. ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ. ꯑꯗꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯔꯝꯃꯤ. ꯐꯣꯟ ꯄꯥꯏꯗꯕꯗꯨꯅ, ꯑꯗꯣꯝꯗ ꯀꯣꯛ ꯊꯥꯗꯗꯕꯗꯨꯅ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯈꯔ ꯌꯦꯡꯕꯗꯨꯒꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯍꯧꯖꯤꯛ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯄꯥꯏꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯄꯣꯛꯊꯣꯛꯂꯛꯄꯒ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯄ ꯐꯥꯎꯗ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯃ ꯌꯦꯡꯕ ꯇꯧꯅꯔꯦꯀꯣ. ꯑꯗꯨꯅ ꯊꯤꯡꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯀꯥꯟꯅꯕ ꯌꯥꯝ ꯂꯥꯛꯀꯅꯤ. ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩꯅꯤ. ꯇꯝꯅꯤꯡꯕ ꯁꯕꯖꯦꯛ ꯑꯃ, ꯁꯝꯅ ꯀ꯭ꯂꯥꯁ 8ꯀꯤ ꯁꯕꯖꯦꯛ ꯑꯃ ꯀꯣ, ꯑꯦꯅꯤ ꯁꯕꯖꯦꯛ ꯑꯃꯗ ꯈꯪꯗꯕ ꯑꯃ ꯂꯩꯕꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ. ꯀ꯭ꯂꯥꯁ 8 ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯦꯗꯤꯌꯝꯗ ꯁꯣꯁꯦꯜ ꯁꯥꯏꯟꯁꯇꯒꯁꯤ ꯀꯥꯟꯅꯕ ꯄꯥꯎꯇꯥꯛ ꯌꯥꯝ ꯌꯥꯎꯋꯤ. ꯁꯣꯁꯦꯜ ꯁꯥꯏꯟꯁ ꯄꯥꯕ ꯌꯥꯏ, ꯑꯗꯩꯗꯤ ꯁꯤꯚꯤꯛꯁ ꯑꯦꯟ ꯏꯀꯅꯣꯃꯤꯛꯁ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯣ. ꯑꯗꯨꯗꯩꯗ ꯀꯃꯟ ꯃꯤ ꯑꯃ ꯑꯣꯏꯅ, ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯈꯪꯕ ꯌꯥꯏ, ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ. ꯃꯣꯔꯦꯜ ꯁꯥꯏꯟꯁꯇ ꯐꯖ ꯐꯖꯕ ꯚꯦꯂꯨ ꯃꯌꯥꯝ ꯑꯃ ꯇꯝꯃꯤ. ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯄꯥꯍꯧꯒꯗꯕꯅꯤ. ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯥꯒꯦ ꯀꯥꯏꯗꯣ ꯈꯜꯂꯝꯕꯗꯤ ꯑꯩ ꯉꯝꯗꯤ ꯉꯝꯗꯕꯅꯦ, ꯄꯥꯕ ꯁꯪꯗꯕꯅꯦ ꯍꯥꯏꯇꯥꯔꯦ. ꯏꯕꯨꯡ ꯃꯣꯏꯗꯥ ꯑꯇꯥ ꯌꯥꯝꯗ ꯑꯣꯀꯦ ꯑꯣꯀꯦ, ꯃꯣꯏꯗꯥ ꯑꯇꯥ ꯇꯟꯅ ꯍꯧꯅꯕꯗꯣ. ꯏꯌꯥꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕꯒꯤ ꯄꯥꯎꯇꯥꯛꯁꯦ ꯍꯥꯏ. ꯕ꯭ꯔꯣ ꯑꯩꯁꯨ 9ꯗ ꯀꯥꯔꯤ, 15 ꯁꯨꯔꯦ ꯍꯥꯏ ꯔꯤꯌꯥꯁꯅ. ꯑꯣꯀꯦ, ꯔꯤꯌꯥꯁꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ. ꯀ꯭ꯂꯥꯁ 9ꯗ ꯀꯥꯔꯒꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯍꯥꯏꯁꯦ ꯆꯥꯎꯔꯕ ꯄꯜ ꯑꯃ ꯂꯩꯔꯤꯀꯣ. 10 ꯂꯣꯏꯔꯒ 12 ꯊꯥꯔꯒ, 12ꯒ ꯂꯣꯏꯔꯒ ꯀꯣꯂꯦꯖꯀ ꯉꯔꯛꯄ ꯃꯇꯝꯗꯗꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯆꯤꯡꯉꯤ. ꯑꯗꯥꯏꯋꯥꯏꯗꯨꯗ ꯁꯨꯝ ꯈꯔ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ. ꯁꯨꯗꯦꯁ, ꯍꯥꯎꯒꯅꯨ ꯅꯣꯂꯦꯖ ꯑꯣꯏꯕ, ꯀꯥꯟꯅꯕ, ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯒꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ. ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯅ ꯐꯩ, ꯃꯔꯝꯗꯤ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯗꯦ. ꯃꯥꯅꯦ, ꯃꯇꯝꯁꯦ ꯌꯥꯝ ꯄꯥꯝꯃꯨꯔꯦ. ꯃꯇꯝ, ꯇꯥꯏꯝ ꯏꯁ ꯃꯣꯔ ꯏꯝꯄꯣꯔꯇꯦꯟ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯇꯝ ꯂꯩꯔꯒꯗꯤꯀꯣ, ꯂꯣꯏꯅꯃꯛ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯏ. ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯁꯨ ꯉꯝꯗꯕ ꯃꯌꯥꯝ ꯌꯥꯎꯗꯣꯏꯅꯤ. ꯏꯕꯨꯡꯁꯦ ꯌꯥꯝ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯆꯥꯒꯦ ꯍꯥꯏꯔꯦ. ꯏꯌꯥꯝꯕ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯂꯥꯟꯁꯟꯕꯤꯌꯨ ꯆꯟꯗꯣ. ꯒꯨꯂꯤ ꯑꯃꯗꯤ ꯆꯥꯈꯣ. ꯃꯤꯅ ꯅꯥꯏ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯀꯨꯏꯅ ꯅꯥꯕ ꯐꯠꯇꯦ. ꯑꯅꯥꯕꯁꯤꯗꯤ ꯊꯨꯅ ꯐꯍꯟꯒꯗꯕꯅꯤ. ꯃꯥꯅꯦ, ꯑꯅꯥꯕꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯐꯍꯟꯒꯗꯕꯅꯤ. ꯑꯅꯥꯕꯁꯤ ꯊꯝꯖꯤꯟꯕꯁꯤ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ. ꯖꯦꯁ ꯆꯠꯂꯕ꯭ꯔꯣ ꯍꯥꯏꯔꯤ. ꯕ꯭ꯔꯣ, ꯏꯪꯂꯤꯁꯀꯤ ꯃꯃꯤꯡꯁꯤ ꯀꯃꯥꯏꯅ ꯈꯪꯅꯤ? ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ? ꯕ꯭ꯔꯣ, ꯏꯪꯂꯤꯁꯀꯤ ꯃꯤꯅꯤꯡꯁꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯏꯪꯂꯤꯁꯀꯤ ꯃꯤꯅꯤꯡꯁꯦ ꯍꯥꯟꯅꯗꯤꯅꯦ, ꯑꯩꯈꯣꯏꯅ ꯂꯥꯏꯛ ꯑꯩꯈꯣꯏꯅ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯗꯤꯛꯁꯅꯥꯔꯤ ꯑꯃ ꯂꯩꯀꯣ. ꯏꯪꯂꯤꯁꯀꯤ ꯗꯤꯛꯁꯅꯥꯔꯤ, ꯏꯪꯂꯤꯁ ꯇꯨ ꯃꯅꯤꯄꯨꯔꯤꯒꯤ ꯗꯤꯛꯁꯅꯥꯔꯤ ꯂꯩꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯪꯂꯤꯁ ꯇꯨ ꯃꯅꯤꯄꯨꯔꯤꯁꯦ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯑꯗꯨꯝꯕꯁꯨ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯝꯕ ꯑꯃ ꯂꯩꯔꯣ. ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯔꯤꯕ ꯋꯥꯔꯗꯇꯣ ꯍꯦꯛ ꯈꯪꯉꯛꯇꯕꯒ ꯗꯤꯛꯁꯅꯥꯔꯤꯗꯣ ꯐꯥꯛꯇꯣꯛꯑ ꯌꯦꯡꯍꯧ. ꯈꯪꯉꯛꯇꯕ ꯇꯥꯏꯃꯤꯡꯗꯣ ꯀꯣꯟꯅ ꯌꯦꯡꯒꯦ ꯅꯠꯇꯕ, ꯍꯦꯛ ꯈꯪꯉꯛꯇ꯭ꯔꯤꯕ ꯇꯥꯏꯃꯤꯡꯗꯨꯗ ꯈꯪꯅꯤꯡꯕꯒꯤ ꯀ꯭ꯌꯨꯔꯣꯁꯤꯇꯤ ꯑꯃ ꯄꯣꯛꯏꯉꯩ ꯃꯇꯝꯗꯣ ꯑꯗꯨꯗ ꯌꯦꯡꯍꯧꯒꯗꯕꯅꯤ. ꯑꯩꯅ ꯍꯥꯏꯁꯦ ꯔꯤꯌꯥꯁꯇꯁꯨ ꯀꯥꯟꯅꯅꯤ, ꯁꯨꯗꯦꯁ ꯃꯅꯤꯗꯁꯨ ꯀꯥꯟꯅꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ. ꯀꯣꯂꯦꯖ ꯐꯥꯎꯗꯤ ꯇꯝꯍꯧꯋꯤ, ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯍꯧꯋꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯍꯤ 10 ꯍꯦꯟꯅꯁꯨ ꯑꯣꯖꯥ ꯑꯣꯏ ꯂꯩꯔꯝꯃꯕꯅꯤ나 ꯑꯩꯅ ꯑꯉꯥꯡꯁꯦ, ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯥꯎꯇꯥꯛ, ꯅꯣꯏꯗ ꯄꯤꯅꯤꯡꯕ ꯄꯥꯎꯇꯥꯛꯅꯤ. ꯑꯗꯨꯅ ꯀꯥꯟꯅꯅꯦꯅ ꯈꯜꯂꯒ ꯄꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯅꯠꯇ꯭ꯔꯒꯅ 10 ꯇꯝꯃꯤꯉꯩ ꯃꯇꯝꯗꯀꯣ, ꯌꯥꯝ ꯃꯨꯟꯅ ꯇꯥꯁꯜꯂꯣ ꯔꯤꯌꯥꯁ, ꯑꯗꯨꯒ ꯀꯩꯅꯣꯁꯨ, ꯀꯔꯤ, ꯃꯅꯤꯁꯨ. ꯑꯩꯅ ꯀ꯭ꯂꯥꯁ 9, 10 ꯇꯝꯃꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯇꯝꯃꯛꯑꯦ. ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ, ꯑꯍꯥꯟꯕꯗ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯇꯝꯃꯦ. ꯀ꯭ꯂꯥꯁ 5 ꯐꯥꯎ ꯇꯝꯃꯦ. ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯅꯤ. ꯃꯊꯪꯗ ꯀ꯭ꯂꯥꯁ 6ꯇꯒꯤꯅ 8 ꯐꯥꯎ ꯑꯃꯨꯛ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯦ. ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯅꯤ. ꯑꯗꯨꯒ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯁꯦ ꯃꯁꯤ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯑꯣꯜꯂꯦ. ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯑꯣꯟꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯗ ꯁꯨꯝ ꯇꯝꯃꯛꯄꯒꯤ ꯏꯪꯂꯤꯁꯁꯦ ꯂꯣꯟꯕ ꯍꯩꯇꯦ, ꯉꯝꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄꯗꯨꯅꯀꯣ, ꯏꯪꯂꯤꯁꯇ ꯒ꯭ꯔꯥꯃꯔꯗ ꯏꯕ ꯃꯇꯝꯗꯗꯤ ꯑꯩ ꯌꯥꯝꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯒꯠꯆꯕꯒꯤ ꯋꯥ ꯅꯠꯇꯦ, ꯌꯥꯝ ꯆꯨꯝꯅ ꯏꯕꯀꯣ. ꯃꯥꯔꯛꯀꯁꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯀ꯭ꯂꯥꯁ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ 10 ꯑꯥꯎꯠ ꯑꯣꯐ 10ꯒ ꯐꯪꯉꯦꯕ ꯑꯩꯁꯦ. ꯏꯕꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯍꯥꯏꯇꯥꯔꯦ. ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯕ. 19 ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯑꯣꯜꯂꯛꯄꯁꯤꯗ ꯈꯪꯑꯣꯟ ꯑꯣꯟꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯑꯃ ꯐꯥꯎꯈꯤꯕꯀꯣ. ꯈꯪꯗꯤ ꯈꯪꯉꯒ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤ, ꯏꯪꯂꯤꯁꯁꯦ ꯂꯣꯟꯕ ꯉꯝꯗꯕꯒꯤ. ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯖꯥ ꯑꯃ, ꯑꯩ ꯉꯁꯤꯁꯨ ꯃꯃꯤꯡ ꯄꯟꯖꯒꯦ ꯂꯥꯏꯐꯁꯤꯗ, ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯒꯤ ꯑꯣꯖꯥꯗꯨꯅ ꯊꯦꯡꯅꯕꯤꯕ ꯎꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯗꯨꯒꯤ ꯃꯐꯝꯗꯀꯣ. ꯑꯩꯈꯣꯏꯒꯤ, ꯑꯩꯅ ꯇꯝꯃꯛꯄꯁꯦ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯅꯦꯕꯀꯣ. ꯁ꯭ꯀꯨꯜꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯇꯥꯛꯄ ꯑꯣꯖꯥ ꯑꯃꯈꯛ, ꯁꯥꯔ ꯄ꯭ꯔꯐꯨꯜꯂꯣ ꯑꯣꯏꯅ ꯑꯃ ꯌꯥꯎꯋꯦ. ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ, ꯏꯕꯨꯡꯉꯣ ꯅꯪ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ.
ꯑꯩꯅ ꯏꯕꯗꯣ ꯑꯣꯖꯥꯗꯨꯅ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯔ ꯂꯧꯕ ꯑꯣꯖꯥ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯈꯪꯉꯤꯅꯤꯅꯀꯣ ꯆꯨꯝꯅ ꯏꯔꯛꯏ ꯍꯥꯏꯅ ꯈꯪꯉꯝꯕ ꯌꯥꯏꯀꯣ ꯑꯉꯥꯡꯁꯦ ꯃꯥ ꯉꯥꯡꯅꯤꯡꯕ ꯀꯣꯛꯅꯤꯡꯕ ꯄꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯈꯩ ꯑꯩꯅ ꯁꯤꯔꯝꯗꯥꯏꯐꯥꯎ ꯀꯥꯎꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ 11 12 ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯋꯥꯔꯤꯗꯣ ꯂꯤꯔꯛꯀꯦꯀꯣ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯔꯍꯧꯒꯦꯕ 11 12ꯁꯤꯁꯨ ꯉꯁꯥꯏꯅ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯦꯗꯅ ꯃꯜꯇꯤꯄꯔꯄꯁꯇ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯂꯦꯖꯁꯤꯁꯨ ꯑꯃꯨꯛ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯍꯥꯏꯅ ꯒꯣꯔꯃꯦꯟꯒꯤ ꯀꯣꯂꯦꯖ ꯑꯃꯗꯅꯦꯕ ꯑꯩꯅ ꯇꯝꯃꯤꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯃꯛꯇꯦ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯁ꯭ꯀꯨꯜꯁꯦ ꯇꯝꯃꯛꯇꯦꯕꯀꯣ ꯑꯗꯣ ꯏꯪꯂꯤꯁꯇꯤ ꯌꯥꯝ ꯂꯣꯟꯅꯤꯡꯉꯦꯕ ꯑꯗꯣ ꯏꯪꯂꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯁꯥꯔ ꯄ꯭ꯔꯐꯨꯜꯂꯣꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯒ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯪꯂꯤꯁꯁꯤ ꯂꯣꯟꯅꯤꯡꯕ ꯍꯩꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯤꯁꯦ ꯅꯪꯅꯅꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯗꯣ ꯍꯥꯏꯔꯨꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯈꯣꯏꯗꯁꯨ ꯍꯥꯏꯅꯤꯀꯣ ꯑꯩꯅ ꯔꯤꯌꯥꯁꯀ ꯃꯅꯤꯒꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯗꯁꯨ ꯌꯦꯡꯉꯛꯄ ꯃꯌꯥꯝꯗꯁꯨꯀꯣ ꯑꯩꯅ ꯄꯤꯅꯤꯡꯉꯤ ꯄꯥꯎꯇꯥꯛꯁꯦ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯗꯅꯦ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯝꯗꯥꯏꯗꯅꯦ ꯂꯥꯟꯁꯅꯣꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯗꯁꯨ ꯑꯥꯏ ꯑꯦꯝ ꯒꯣꯏꯡ ꯇꯨ ꯁ꯭ꯂꯤꯞ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯨꯝꯈꯣꯕ ꯅꯇꯣꯝꯇ ꯍꯩꯖꯧꯕ ꯃꯤ ꯇꯥꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯅꯦ ꯅꯥꯎ ꯑꯥꯏ ꯑꯦꯝ ꯒꯣꯏꯡ ꯇꯨ ꯍꯦꯞ ꯃꯥꯏ ꯂꯟꯁ ꯗꯤꯟꯅꯔ ꯑꯩ ꯆꯥꯗꯣꯔꯦ ꯑꯩ ꯆꯠꯇꯣꯔꯦꯗꯅ ꯑꯩ ꯑꯁꯤꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯃꯤ ꯇꯥꯅꯕ ꯅꯠꯇꯦꯀꯣ ꯏꯁꯥ ꯏꯇꯣꯝꯇ ꯑꯥꯏ ꯋꯥꯟꯅ ꯒꯣ ꯗꯦꯌꯔ ꯅꯠꯇ꯭ꯔꯒꯅ ꯍꯤꯌꯔ ꯁꯝꯋꯦꯌꯔ ꯏꯪꯂꯤꯁꯇꯣ ꯑꯗꯨꯝ ꯅꯇꯣꯝꯇ ꯁꯨꯝ ꯍꯩꯖꯕ ꯇꯝꯃꯣ ꯁꯨꯝ ꯉꯥꯡꯖꯕ ꯇꯝꯃꯣꯕ ꯂꯥꯟꯖꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯏꯪꯂꯤꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯇꯝꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯤ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯄꯥꯎ ꯐꯥꯎꯅꯔ ꯂꯣꯏꯔꯦ ꯑꯃꯔꯣꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕꯗꯨꯅꯀꯣ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯁꯤꯇꯤ ꯑꯃꯅꯤ ꯇꯣꯞ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠ ꯊꯦꯛꯄꯗ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯁꯤꯇꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩ ꯌꯥꯝ ꯍꯩꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯛꯄ ꯁꯥꯇ꯭ꯔ ꯑꯃꯅ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯒ ꯂꯣꯏꯔꯛꯄ ꯄꯨꯟꯁꯤꯁꯤꯅ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯇꯝꯃꯛꯇꯕ ꯑꯩꯅ ꯍꯧꯖꯤꯛꯁꯤꯗ ꯂꯩ ꯃꯇꯝꯗ ꯃꯤꯁꯤꯡꯒ ꯑꯗꯩꯗꯤ ꯌꯨ ꯑꯦꯁꯀꯤ ꯀ꯭ꯂꯥꯏꯟꯒ ꯏꯪꯂꯤꯁꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯦꯕ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯏꯪꯂꯤꯁꯇ ꯉꯛꯇꯅꯦ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯅꯤꯄꯨꯔꯤꯗꯤ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯇꯧꯈꯤꯕ ꯑꯩꯒꯤ ꯑꯣꯖꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯄꯥꯎꯇꯥꯛꯇꯣ ꯑꯗꯨꯅꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯥꯎꯇꯥꯛꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯥꯟꯅꯒꯅꯤꯅ ꯈꯜꯂꯤ ꯃꯁꯤ ꯂꯧꯁꯤꯜꯂꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯔꯤꯌꯥꯁ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯡꯕ ꯉꯝꯒꯅꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯄꯔꯁꯅꯦꯜꯂꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯀꯩꯅꯣꯗꯨꯅꯤꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯤꯀꯣ ꯑꯩꯅ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯑꯩ ꯑꯩꯅ ꯉꯁꯤ ꯉꯥꯡꯕ ꯉꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯗꯤ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯈꯤꯕ ꯄꯥꯎꯇꯥꯛ ꯋꯥꯍꯩꯗꯣ ꯑꯗꯨꯒꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯣ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯤ ꯀꯥꯎꯁꯨ ꯀꯥꯎꯔꯔꯣꯏ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯂꯩꯔꯤꯈꯩ ꯑꯩꯅ ꯁꯤꯔꯝꯗꯥꯏꯐꯥꯎ ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅꯤꯀꯣ ꯑꯩꯅ ꯕꯦꯕꯥꯔ ꯑꯃꯒ ꯔꯦꯁꯄꯦꯛ ꯑꯃꯒ ꯂꯣꯏꯅꯅꯤꯀꯣ ꯑꯩꯅ ꯑꯣꯖꯥꯗꯨꯒꯤ ꯃꯃꯤꯡ ꯄꯟꯖꯔꯤꯁꯦ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯕꯦꯁꯇꯤ ꯏꯆꯟ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯃꯥꯒꯤꯁꯨ ꯃꯆꯥ ꯅꯨꯄꯤ ꯑꯅꯤ ꯂꯩ ꯍꯥꯏꯕꯅꯤ ꯑꯃ ꯀ꯭ꯂꯥꯁ 10 ꯊꯥꯗꯣꯔꯦ ꯍꯥꯏꯕꯅꯤꯀꯣ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗ ꯑꯗꯨꯅ ꯏꯆꯥꯁꯤꯡꯗꯨꯁꯨꯀꯣ ꯑꯁꯨꯃꯥꯏꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯉꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃ ꯉꯥꯡꯊꯣꯛꯑꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯀꯥꯟꯗ ꯇ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯁꯣꯏꯁꯅꯨ ꯂꯥꯟꯁꯅꯨ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯝ ꯁꯣꯏꯅꯤ ꯀꯅꯥꯁꯨ ꯍꯩꯔ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯆꯨꯝꯅ ꯀꯅꯥꯁꯨ ꯉꯥꯡꯕ ꯉꯝꯃꯣꯏ ꯀꯣ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯅ ꯃꯩꯇꯩꯔꯣꯟ ꯉꯥꯡꯕꯗ ꯐꯥꯎꯗ ꯂꯥꯟꯕ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯉꯥꯡꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯥꯡꯉꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯀꯥꯟꯗꯅꯤ ꯆꯨꯝꯃꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯉꯁꯤꯀꯣ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯤ ꯃꯇꯝ ꯃꯔꯤ ꯃꯉꯥ ꯆꯥꯔꯁꯨ ꯌꯥꯅꯤ ꯍꯥꯏ ꯖꯦꯁꯨ ꯂꯩꯔꯤ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯔꯤꯌꯥꯁꯁꯦ ꯍꯥꯏꯔꯤꯀꯣ ꯃꯅꯤꯅ ꯍꯪꯉꯤ ꯏꯕꯨꯡ ꯁ꯭ꯌꯥꯝ ꯆꯨꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤ ꯆꯨꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯆꯨꯔꯣꯏꯗ ꯆꯥꯁꯤꯜꯂꯨ ꯀꯩꯅꯣ ꯕ꯭ꯔꯣ ꯑꯩꯒꯤ ꯃꯤꯡ ꯃꯅꯤ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯃꯅꯤ ꯑꯩꯁꯨ ꯇꯥꯒꯦ ꯏꯆꯟꯗ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯅꯕ ꯇꯥꯁꯜꯂꯛꯑꯣ ꯀꯩꯅꯣ ꯏꯌꯥꯝꯕꯒꯤ ꯃꯤꯡꯗ ꯃꯅꯤ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯤꯡ ꯍꯣꯏꯒꯦ ꯔꯤꯌꯥꯁ ꯏꯪꯂꯤꯁ ꯃꯤꯅꯤꯡ ꯒ꯭ꯔꯥꯃꯔ ꯌꯥꯝꯅ ꯂꯨꯏꯀꯣ ꯒ꯭ꯔꯥꯃꯔ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯗ ꯍꯥꯏꯀꯣ ꯗꯔꯀꯥꯔ ꯑꯣꯏ ꯄꯪꯅꯤꯌꯥ ꯍꯥꯏꯅ ꯑꯃꯁꯨ ꯂꯥꯛꯑꯝꯃꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯥꯎ ꯍꯥꯏꯔꯒ ꯎꯈ꯭ꯔꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯔꯒ ꯉꯥ ꯐꯥꯕ ꯆꯔꯝ ꯇꯝ ꯑꯗꯨꯝ ꯂꯩ ꯆꯔꯥ ꯇꯝ ꯑꯗꯨꯝ ꯂꯩ ꯍꯩꯇꯔꯦ ꯄꯨꯛꯃꯥꯡ ꯃꯥꯡꯉꯦ ꯍꯥꯏꯌꯦ ꯃꯕꯨꯡ ꯑꯩꯒꯤ ꯁ꯭ꯀꯨꯜꯗꯤ LFꯇ ꯇꯝꯖꯔꯛꯑꯦ ꯍꯥꯏꯌꯦ ꯂꯤꯇꯜ ꯐ꯭ꯂꯥꯋꯔꯗꯀ ꯌꯥꯝ ꯐꯩ ꯌꯥꯝ ꯑꯐꯕ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯆꯠꯄ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ LF ꯍꯥꯏ ꯂꯤꯇꯜ ꯐ꯭ꯂꯥꯋꯔꯗ ꯑꯣꯏꯔꯝꯒꯅꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯄ ꯁ꯭ꯀꯨꯜ ꯑꯃꯈꯛꯅꯤ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯩꯇꯩꯒ ꯃꯨꯁꯂꯤꯝꯒ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯗꯨ ꯀꯥꯏꯅ ꯑꯗꯨ ꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯆꯨꯝꯕꯒꯤꯅ ꯀꯩ ꯍꯥꯏꯅ ꯁꯤꯒꯨꯝꯕꯒꯤꯅ ꯏꯟꯗꯤꯖꯤꯅꯁꯅꯤ ꯅꯪꯅ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯦ ꯀꯥꯏꯅ ꯇꯧꯅꯔꯤꯁꯦ ꯕ꯭ꯔꯣꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯌꯦ ꯔꯤꯌꯥꯁ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦꯀꯣ ꯑꯩ ꯌꯥꯝ ꯈꯪꯕꯗꯤ ꯅꯠꯇꯦ ꯁꯣꯏꯗꯅ ꯑꯩ ꯍꯥꯏꯒꯦ ꯏꯟꯗꯤꯖꯤꯅꯁ ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯔꯤ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗꯀꯣ ꯑꯩꯅ ꯉꯥꯡꯉꯤꯕ ꯄꯣꯠꯁꯤꯅ ꯂꯥꯜꯂꯒꯁꯨ ꯂꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯕꯀꯣ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅꯦ ꯏꯍꯥꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯃꯨꯁꯂꯤꯝ ꯍꯥꯏꯇꯥꯔꯒꯗꯤ ꯃꯨꯁꯂꯤꯝ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯁꯂꯤꯝꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯃꯨꯁꯂꯤꯝ ꯍꯥꯏꯇꯥꯔꯒꯗꯤ ꯇꯔꯦꯠꯈꯛ ꯁꯨꯞꯅꯒꯤ ꯇꯔꯦꯠꯈꯛ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯄꯥꯔꯤ ꯂꯥꯏꯔꯤꯛꯇ ꯇꯥꯕꯅꯦ ꯑꯩꯅ ꯎꯍꯧꯕꯗꯤ ꯅꯠꯇꯦ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯂꯩꯕꯗꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯥꯟꯅꯔꯝꯒꯅꯤ ꯇꯔꯦꯠꯈꯛ ꯈꯥꯒꯦꯝꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯅ ꯂꯥꯟꯒꯤ ꯕꯟꯗꯤ ꯑꯣꯏꯅ ꯄꯣꯔꯛꯈꯤꯑꯕ ꯂꯥꯟ ꯉꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇꯔꯦꯠꯁꯦ ꯃꯅꯤꯄꯨꯔꯗ ꯄꯣꯔꯛꯑꯒ ꯃꯈꯣꯏꯁꯦ ꯏꯪꯈꯣꯜ ꯀꯣꯏꯍꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯍꯜꯂꯒ ꯊꯝꯃꯦ ꯊꯝꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯄꯣꯔꯛꯏꯁꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯃꯆꯥ ꯃꯁꯨ ꯃꯈꯣꯏꯁꯨ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯆꯅꯕ ꯍꯥꯏꯗꯅꯀꯣ ꯃꯩꯇꯩ ꯅꯨꯄꯤ ꯈꯔ ꯃꯩꯇꯩꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯞꯄꯔ ꯀ꯭ꯂꯥꯁ ꯂꯋꯔ ꯀ꯭ꯂꯥꯁ ꯈꯥꯏꯗꯣꯛꯄ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯍꯥꯏꯅ ꯈꯪꯅꯕ ꯂꯋꯔ ꯀ꯭ꯂꯥꯁꯅꯦ ꯍꯥꯏꯅ ꯂꯧꯅꯕ ꯀꯣ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯅꯨꯄꯤ ꯈꯔ ꯄꯤꯔꯒ ꯃꯩꯇꯩ ꯅꯨꯄꯤ ꯄꯤꯔꯒ ꯃꯈꯣꯏꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯄꯣꯛꯂꯛꯄ ꯃꯆꯥꯗꯣ ꯑꯗꯨꯅꯦꯕ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯇꯔꯦꯠꯇꯨꯒꯤ ꯃꯆꯥꯗꯨꯗꯩ ꯁꯟꯗꯣꯔꯛꯄ ꯉꯥꯛꯇꯅꯦꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯦ ꯌꯦꯁ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯗꯨꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯦꯛꯁꯦꯞ ꯇꯧꯏ ꯃꯈꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯛꯑꯕ ꯄꯣꯛꯂꯛꯑꯕ ꯑꯗꯨ 17th ꯁꯦꯟꯆꯨꯔꯤ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ 15th ꯁꯦꯟꯆꯨꯔꯤ ꯁ꯭ꯋꯥꯏꯒꯤ ꯑꯩ ꯆꯞ ꯆꯥꯕ ꯃꯇꯝꯗꯤ ꯀꯥꯎꯔꯦ ꯃꯈꯣꯏꯁꯤꯡꯗꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯨꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯇꯠꯅ ꯊꯥꯅꯗꯕ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏ ꯌꯥꯎꯔꯕꯅꯦꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯃꯣꯏꯗꯨꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯁꯦ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯍꯥꯏꯅꯩ ꯑꯩꯗꯤ ꯄꯥꯡꯒꯜ ꯀꯧꯏ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡ ꯁꯥꯎꯁꯪꯗ ꯇꯧ ꯄꯥꯡꯒꯜ ꯍꯥꯏꯁꯦ ꯃꯩꯇꯩꯔꯣꯟꯅꯤ ꯑꯩꯅ ꯄꯥꯡꯒꯟꯗ ꯄꯥꯡꯒꯟ ꯍꯥꯏꯗꯅ ꯃꯩꯇꯩꯗ ꯃꯩꯇꯩ ꯍꯥꯏꯗꯅ ꯍꯥꯎꯗ ꯍꯥꯎ ꯍꯥꯏꯗꯅ ꯑꯩꯅ ꯀꯅꯥꯗ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣꯕ ꯍꯥꯎꯗ ꯍꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯥꯎꯏ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯎ ꯌꯥꯎꯔꯝꯃꯒꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯟꯗꯕꯅꯤꯅ ꯇ꯭ꯔꯥꯏꯞ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯔꯥꯎꯕꯗꯣ ꯅꯠꯇꯦꯕ ꯇ꯭ꯔꯥꯏꯞ ꯑꯁꯤꯒꯤ ꯑꯥꯔꯊꯁꯦ ꯀꯩꯅꯣ ꯃꯩꯇꯩꯔꯣꯟꯗ ꯍꯥꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩ ꯇ꯭ꯔꯥꯏꯕ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯅꯤꯡꯗꯦꯕ ꯏꯪꯂꯤꯁ ꯍꯩꯇꯦꯕ ꯑꯩ ꯃꯩꯇꯩꯔꯣꯟꯗ ꯑꯩꯅ ꯈꯪꯖꯕ ꯂꯣꯟꯗ ꯏꯃꯥꯔꯣꯟꯗ ꯑꯩ ꯍꯥꯎ ꯍꯩꯖꯕꯅꯦ ꯑꯗꯨꯃꯥꯏꯅ ꯄꯥꯡꯒꯜꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯗꯥꯏꯔꯦꯛ ꯃꯨꯁꯂꯤꯝ ꯈꯔ ꯆꯪꯁꯤꯜꯂꯛꯑꯒ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯔꯁꯤꯅꯤꯀꯣ ꯃꯈꯣꯏꯁꯤꯡꯗꯨ ꯄꯥꯡꯒꯜ ꯅꯠꯇꯦ ꯃꯣꯏꯗꯤ ꯃꯨꯁꯂꯤꯝꯅꯦꯕ ꯃꯣꯏꯗꯤ ꯌꯥꯝ ꯄꯤꯌꯣꯔ ꯃꯨꯁꯂꯤꯝ ꯃꯣꯏꯗ ꯇꯣꯉꯥꯟꯕ ꯃꯨꯁꯂꯤꯝꯅꯦꯕ ꯃꯣꯏꯗꯨꯗꯤ ꯑꯃꯨꯛ ꯏꯟꯗꯤꯖꯤꯌꯁ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯗꯤꯕꯦꯠ ꯇꯧꯅꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯗꯤ ꯑꯩ ꯑꯗꯨꯝꯕꯩ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯃꯃꯤꯡ ꯄꯜꯂꯒꯁꯨ ꯃꯌꯥꯝꯅꯗꯤ ꯈꯪꯗꯦ ꯈꯪꯉꯣꯏ ꯑꯗꯨꯝ ꯄꯟꯈꯤꯕ ꯔꯤꯌꯥꯁ ꯑꯕꯥꯁ ꯑꯛꯕꯔ ꯖꯨꯅꯨꯁ ꯁꯃꯤꯔ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯌꯦꯕ ꯈꯔ ꯈꯛꯇ ꯅꯠꯇꯦ ꯑꯩ ꯃꯃꯤꯡ ꯈꯔ ꯄꯟꯕꯩ ꯋꯥꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯩ ꯏꯇꯥꯎ ꯏꯇꯥꯎ ꯀꯧꯅ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯃꯤꯟꯅꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯈꯦꯠꯅꯕ ꯀꯩꯝ ꯂꯩꯇꯦꯕ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯍꯥꯎ ꯑꯣꯏꯒꯦꯔꯥ ꯇꯤꯟꯅꯔꯒꯗꯤ ꯅꯨꯡꯁꯤꯅꯔꯒꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯄꯨꯛꯆꯦꯜ ꯈꯪꯅ ꯇꯤꯟꯅꯔꯒꯗꯤ ꯃꯗꯨꯗ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯄꯨꯁꯜꯂꯛꯄꯗꯣ ꯑꯗꯨ ꯐꯠꯇꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝꯅꯒ ꯑꯩꯒꯤꯁꯦ ꯃꯩꯇꯩ ꯑꯁꯦꯡꯕ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯀꯣ ꯃꯩꯇꯩ ꯑꯁꯦꯡꯕꯗꯤ ꯑꯩꯃꯨꯛ ꯁꯦꯡꯕꯁꯨ ꯂꯩꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯄꯨꯙꯧ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯩꯇꯩ ꯑꯗꯨꯝ ꯑꯣꯏ ꯂꯥꯛꯕ ꯃꯔꯛꯇ ꯍꯤꯟꯗꯨꯏꯖꯝ ꯍꯥꯏꯕꯁꯦ ꯀꯟꯚꯔꯠ ꯁꯨꯡꯇꯧ ꯇꯧꯕꯗ ꯌꯥꯎꯈꯤꯗ꯭ꯔꯕ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯃꯩꯇꯩ ꯇꯞꯄ ꯀꯥꯡꯕꯨꯅꯦꯕ ꯁꯤꯡ ꯀꯥꯏꯅ ꯇꯞꯄꯗꯣ ꯅꯠꯇꯦꯕ ꯑꯩꯗꯤ ꯑꯗꯨꯅ ꯁꯤꯡ ꯇꯞꯄꯤ ꯍꯥꯏꯅ ꯑꯩ ꯃꯣꯏꯗ ꯆꯩꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯩꯇꯩ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯦꯅ ꯈꯟꯖꯕ ꯑꯗꯨꯝꯕ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯖꯤꯅꯁꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯈꯩ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯗꯕ ꯍꯦꯟꯒꯠꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯗꯨꯝ ꯑꯣꯏꯍꯟꯒꯅꯦꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯗꯨꯝ ꯑꯣꯏꯍꯟꯒꯅꯦꯕ ꯑꯗꯨꯗꯣ ꯊꯑꯣꯏꯀꯤ ꯃꯗꯨ ꯊꯣꯛꯍꯟꯒꯦ ꯁꯨꯃꯥꯏꯅ ꯑꯀꯥꯏꯕ ꯊꯣꯛꯍꯟꯒꯦ ꯃꯅꯤꯄꯨꯔꯁꯤ ꯅꯨꯡꯁꯤꯅꯍꯟꯒꯦ ꯃꯅꯤꯄꯨꯔꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯟꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯕ ꯌꯥꯍꯜꯂꯣꯏꯒꯦꯅ ꯇꯧꯕ ꯀꯥꯡꯈꯨꯝꯅ ꯊꯑꯣꯏꯀꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯏꯔꯥꯡꯁꯦ ꯁꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯁꯨꯡꯇꯣꯛ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯅ ꯌꯥꯝꯅ ꯊꯦꯡꯁ ꯊꯥꯒꯠꯆꯔꯤ ꯍꯥꯏꯀꯣ ꯄꯨꯡ 18 ꯃꯈꯥꯎ ꯄꯣꯊꯥꯎ ꯍꯥꯏ ꯊꯥꯗꯣꯛꯑꯦ ꯑꯩ ꯄꯨꯡ ꯇꯥꯔꯕꯅ ꯌꯦꯡꯉꯝꯃꯤꯅꯤ ꯉꯥꯡꯅ ꯄꯨꯡ 18 ꯇꯥꯈꯤꯕ ꯑꯩ ꯎꯏꯀꯣ ꯃꯤꯠꯁꯤꯅ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯗꯤ ꯈꯟꯕꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯕꯤꯠꯇꯩ ꯃꯤꯅꯤꯠ 4-5ꯇꯪ ꯆꯣꯟꯊꯈꯤꯒꯦ ꯑꯩ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯥꯕ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯕꯅꯦ ꯄꯥꯉꯜꯗꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯒꯗꯥ ꯍꯥꯏ ꯀꯪꯂꯩ ꯄꯤꯕ ꯑꯗꯣꯝ ꯌꯦꯜꯍꯧꯃꯤ ꯍꯥꯏꯔꯤꯁꯦ ꯃꯩꯇꯩ ꯈꯛꯇꯔ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯌꯦꯜꯍꯧꯃꯤ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯖꯥꯇꯤ ꯀꯌꯥꯝ ꯂꯩꯃꯤꯟꯅꯔꯝꯃꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯍꯥꯛꯇꯛꯇꯒꯤ
ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯗꯥꯏꯔꯦꯛ ꯑꯩ ꯏꯁꯥꯁꯦ ꯃꯩꯇꯩꯅꯤꯗꯅ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤ ꯈꯪꯕꯤꯕ꯭ꯔꯥ? ꯍꯤꯁꯇ꯭ꯔꯤꯒꯤ ꯋꯥꯔꯤꯗꯤ ꯇꯣꯛꯈ꯭ꯔꯁꯦꯕ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯀꯪꯂꯩꯄꯥꯛꯁꯦ ꯀꯪꯉꯛꯑꯒ ꯀꯧꯕ꯭ꯔꯨꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯀꯣꯟꯅ ꯁꯟꯇꯣꯔꯛꯄ ꯃꯆꯥ ꯃꯁꯨꯅ ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯁꯨ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯣꯡꯒꯣꯂꯣꯏꯗꯀꯤ ꯖꯥꯇꯤꯅꯦꯅ ꯑꯩꯈꯣꯏꯁꯦ ꯃꯤꯠ ꯈꯨꯕ ꯃꯤꯊꯨꯞ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯁꯣꯏꯕꯨꯝ ꯑꯗꯨ ꯉꯥꯔꯤ ꯑꯇꯥ ꯆꯥꯔꯤꯕ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯦ ꯀꯅꯥꯒ ꯃꯥꯟꯅꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯁꯦ ꯀꯔꯣꯝꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯌꯧꯃꯤꯟꯅ ꯍꯥꯏꯕꯗꯤ ꯍꯧꯃꯤꯟꯅꯔꯛꯄ ꯄꯣꯛꯃꯤꯟꯅꯔꯛꯄ ꯍꯥꯏ ꯌꯦꯂꯧꯃꯤꯒꯤ ꯑꯥꯔꯊꯔꯣꯝꯗ ꯆꯠꯂꯣꯏꯁꯤ ꯀꯥꯟꯅꯗꯦ ꯃꯗꯨꯒꯤ ꯄꯣꯛꯃꯤꯟꯅꯈꯤꯕ꯭ꯔꯥ ꯄꯥꯉꯜꯒ ꯃꯩꯇꯩꯒ ꯄꯣꯛꯃꯤꯟꯅꯈꯤꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯗꯤ ꯃꯩꯇꯩꯒ ꯑꯇꯣꯞꯄ ꯖꯥꯇꯤ ꯀꯅꯥ ꯀꯅꯥꯒ ꯄꯣꯛꯃꯤꯟꯅꯈꯤꯕ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯁꯦ ꯀꯔꯟ ꯉꯥꯡꯒꯅꯨꯀꯣ ꯍꯦ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯣꯝꯅ ꯈꯟꯕꯗ ꯆꯨꯝꯃꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯈꯜꯂ ꯂꯩꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯕ꯭ꯔꯁ ꯑꯗꯨꯝ ꯇꯧꯔꯒ ꯆꯠꯄꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯗꯤ ꯅꯣꯡꯃꯗ 20+ ꯑꯣꯏꯔꯝꯅꯦ ꯑꯩꯅ ꯆꯥꯔꯤꯁꯦ ꯄꯤꯕ ꯑꯩ ꯈꯤꯇꯪ ꯁꯧꯒꯠꯆꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯏꯆꯟ ꯁꯧꯒꯠꯄꯤꯔꯨꯅꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯖꯗꯅ ꯉꯥꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ 15th ꯁꯦꯟꯆꯨꯔꯤꯗꯒꯤ ꯂꯩꯔꯛꯄ ꯄꯥꯉꯜ ꯑꯗꯨꯅ 2020ꯗ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯔꯛꯑꯒꯗꯤ ꯆꯤꯟꯗꯒꯤ ꯅꯦꯄꯥꯂꯤꯁꯤꯡꯁꯨ ꯏꯟꯗꯤꯖꯤꯅꯁꯅꯤ ꯍꯥꯏꯕ ꯆꯤꯟ ꯊꯤꯕꯗꯤ ꯊꯤꯅꯔꯣꯏꯁꯤ ꯑꯁꯣꯏꯕ ꯑꯀꯥꯝ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯉꯥꯡꯉꯤꯗ ꯁꯣꯏ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯥꯡꯉꯤ ꯁꯣꯏꯅ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯅꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯆꯤꯟ ꯊꯤꯕꯒꯤ ꯂꯣꯟꯗꯣ ꯁꯪꯅꯔꯛꯑꯒꯗꯤꯀꯣ ꯑꯩꯁꯨ ꯊꯤꯕ ꯍꯩ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤꯀꯣ ꯑꯩꯅ ꯉꯥꯡꯕ ꯉꯝꯗꯕ ꯃꯩꯇꯩꯔꯣꯟ ꯑꯩꯁꯨ ꯃꯩꯇꯩꯔꯣꯟꯗ ꯑꯊꯤ ꯑꯊꯤꯕ ꯋꯥꯍꯩꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯃꯕꯨꯡ ꯑꯩꯗꯤ ꯏꯆꯥꯗꯒꯤ ꯑꯣꯏꯅ ꯇꯝꯂꯦ ꯏꯆꯥ ꯅꯨꯄꯤꯅ ꯏꯟꯁꯜ ꯇꯧꯕꯤꯌꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣ ꯏꯟꯁꯜ ꯇꯧꯕꯤꯌꯦ ꯑꯗꯨꯒ ꯏꯆꯥꯅ ꯑꯗꯨꯝ ꯏꯪꯂꯤꯁ ꯇꯣꯀꯤꯡ ꯇꯧꯏ ꯀꯥꯟꯅꯕꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯤ ꯀꯥꯟꯅꯩ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕꯅꯤ ꯏꯌꯥꯝꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯏ ꯌꯥꯎꯕꯕꯨ ꯀꯩꯒꯤꯅꯣ ꯃꯔꯨ ꯃꯩꯇꯩꯒꯤ ꯏꯗ ꯀꯨꯀꯤꯒꯤ ꯏꯁꯨ ꯌꯥꯎꯏꯅ ꯀꯨꯀꯤꯒꯤꯁꯨ ꯀꯗꯤ ꯏ ꯌꯥꯎꯏꯅ ꯌꯦꯡꯉꯨꯁꯦ ꯍꯥꯏ ꯑꯗꯨ ꯌꯥꯝꯅꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯑꯩ ꯉꯥꯡꯅꯕ ꯄꯥꯝꯗꯦ ꯑꯗꯣꯝꯅ ꯄꯥꯝꯃꯦꯗꯣ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯗꯨꯝ ꯊꯤꯕꯤꯔꯣ ꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯩꯇꯩꯁꯦ 7 years ꯗꯤꯚꯥꯁꯇꯦꯁꯟꯗꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯅꯤꯄꯨꯔꯁꯦ ꯏ ꯌꯥꯎꯕꯩ ꯃꯇꯥꯡ ꯍꯥꯏꯔꯒꯗꯤ ꯑꯋꯥꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯍꯤꯁꯇ꯭ꯔꯤꯁꯦ ꯐꯖꯅ ꯁꯤ ꯇꯣꯄꯤꯛꯁꯦ ꯑꯩ ꯁꯤꯗꯩꯁꯦ ꯄꯨꯁꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯁꯨ ꯅꯩꯅꯅꯕ ꯑꯦꯀꯥꯎꯟ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯦꯛꯀ ꯃꯔꯤ ꯂꯩꯅꯕ ꯁꯦꯝꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯄꯗ ꯑꯩꯅ ꯑꯈꯪꯕ ꯅꯣꯂꯦꯖ ꯁꯤꯌꯔ ꯇꯧꯕꯅꯤ ꯑꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯅ ꯇꯧꯅꯔꯣꯏꯁꯦ ꯗ꯭ꯔꯛ ꯐꯥꯔꯒ ꯃꯩꯇꯩ ꯃꯥꯡ ꯍꯥꯏꯕ ꯑꯗꯨꯒ ꯑꯦꯋꯥꯔꯗ ꯐꯪꯉꯒꯅ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯇꯣꯛꯁꯤ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯀꯃꯦꯟꯗꯣ ꯑꯩ ꯄꯥꯔꯔꯣꯏꯒꯦ ꯄꯤꯕꯥ ꯀꯩꯅꯣ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯅꯪꯒꯤ ꯅꯃꯥ ꯕꯕꯥꯅ ꯇꯥꯛꯄꯤꯗꯕ꯭ꯔꯥ ꯇꯝꯕꯤꯗꯕ꯭ꯔꯥ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯇꯝꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯏꯆꯟ ꯃꯥꯟꯅꯒꯨꯝꯁꯤꯀꯣ ꯀꯩꯅꯣꯅꯦ ꯉꯥꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ ꯌꯥꯏ ꯂꯩꯇꯣꯟꯗ ꯁꯔꯨꯛ ꯄꯥꯟꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯡꯉꯛꯄ ꯌꯥꯏ ꯑꯗꯨ ꯉꯥꯡꯕꯒꯤ ꯀꯥꯟꯅꯕ ꯀꯩꯝ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯔꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯄꯣꯊꯥꯔꯣ ꯊꯨꯅ ꯅꯥꯕ ꯐꯔꯣ ꯊꯥꯔꯁꯗꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯁꯦ ꯄꯥꯉꯜꯅ ꯄꯥꯉꯜ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯩꯇꯩꯅ ꯃꯩꯇꯩ ꯍꯥꯏꯕ ꯇꯥꯕꯅꯤ ꯍꯥꯎꯅ ꯍꯥꯎ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯁꯤꯗ ꯀꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯔꯤꯌꯥꯁ ꯃꯗꯨ ꯑꯩꯅ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯨ ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯩꯅ ꯈꯪꯉꯨꯗꯕꯅꯤ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯔꯨꯅꯤ ꯃꯇꯥꯡ ꯆꯥꯕꯗ ꯇꯣꯟꯅ ꯉꯥꯡꯅꯔꯒꯦ ꯇꯣꯄꯤꯛ ꯆꯦꯟꯖ ꯇꯥꯡꯈꯨꯜꯒ ꯃꯩꯇꯩꯒ ꯄꯣꯛꯃꯤꯟꯅꯕꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏ
ꯃꯦꯔꯥ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯍꯥꯏꯅ ꯇꯧꯔꯤꯗꯣ. ꯅꯖꯤꯔ ꯑꯍꯃꯗ ꯑꯁꯂꯥꯃꯨ ꯑꯂꯥꯏꯀꯨꯝ ꯐꯥꯔꯁ ꯇꯥꯏꯝ ꯂꯥꯏꯐꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯣꯏꯅ ꯇꯧꯁꯤ ꯋꯥꯔꯤꯁꯦ. ꯅꯪ ꯀꯩꯁꯨ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉ ꯐꯣꯟ ꯌꯣꯟꯕ ꯅꯪꯅ ꯏꯕꯣ ꯍꯥꯏ. ꯏꯌꯥꯝꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯌꯥꯝ ꯁꯣꯏꯔꯦ. ꯏꯌꯥꯝꯕ ꯑꯣꯏꯔꯒꯗꯤ ꯏꯅꯥꯎ ꯑꯣꯏꯅ ꯀꯧꯔꯛꯑꯕꯅꯤꯅ ꯑꯍꯟ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ. ꯑꯩ ꯑꯗꯣꯝꯒ ꯑꯣꯟꯁꯟꯅꯔꯒ ꯉꯥꯡꯅꯤꯡꯕꯁꯨ ꯉꯥꯡꯅꯕꯁꯨ ꯄꯥꯝꯗꯦ. ꯑꯗꯨꯒ ꯑꯩ ꯐꯣꯟ ꯌꯣꯟꯕꯁꯨ ꯅꯠꯇꯦ. ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅꯁꯨ ꯈꯪꯗꯅ ꯏꯌꯥꯝꯕꯁꯨ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯕꯤꯒꯅꯨ. ꯏꯌꯥꯝꯕ ꯀꯨꯀꯤꯒꯤ ꯌꯥꯎꯋꯤ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯔꯝꯅꯤ. ꯍꯥꯏꯔꯛꯑꯕ ꯏꯌꯥꯝꯕ ꯀꯨꯀꯤꯒꯤ ꯏ ꯌꯥꯎꯋꯤ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯔꯝꯅꯤ. ꯃꯥꯟꯅꯔꯨꯅꯨ ꯃꯥꯟꯅꯔꯨꯅꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ. ꯏꯕꯨꯡ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯒꯤꯁꯦ ꯌꯥꯎꯅ ꯍꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯨ ꯍꯥꯏ. ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯗꯕ ꯑꯣꯏꯔꯝꯕꯅꯤꯅ ꯑꯗꯣꯝꯅ. ꯂꯥꯏꯐꯁꯦ ꯃꯅꯤꯄꯨꯔ ꯍꯥꯟꯅ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏ ꯍꯥꯟꯅꯁꯤ ꯄ꯭ꯂꯦꯁ ꯆꯦꯟꯖ ꯇꯣꯄꯤꯛ ꯑꯅꯗꯔ ꯏꯁꯇꯣꯔꯤ ꯍꯥꯏ. ꯏꯌꯥꯝꯕ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯊꯣꯏꯄꯨ. ꯆꯥꯛ ꯆꯥꯗ꯭ꯔꯤ ꯊꯣꯏꯄꯨ ꯀꯨꯀꯤ ꯁꯥꯒꯤ ꯋꯥꯔꯤꯁꯨ ꯁꯤꯜꯂꯛꯀꯅꯨꯀꯣ ꯅꯣꯏꯅ. ꯅꯣꯏ ꯀꯨꯀꯤꯔꯣ ꯍꯥꯏ ꯔꯤꯌꯥꯁꯅ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯅꯩꯅꯔꯤꯕ ꯇꯣꯄꯤꯛ ꯑꯣꯏꯕꯅ ꯕ꯭ꯔꯣ ꯁꯨꯝ ꯍꯪꯕꯅꯤ ꯕ꯭ꯔꯣ ꯁꯥꯎꯅꯨꯀꯣ. ꯁꯥꯎꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯃꯁꯤꯗ ꯃꯦꯗꯤꯌꯥꯗ ꯋꯥꯊꯤ ꯉꯥꯡꯒꯨꯝꯁꯦ. ꯃꯥꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯒꯨꯝꯁꯦ. ꯑꯗꯣ ꯍꯥꯏꯔꯛꯑꯣꯅꯦ ꯅꯣꯏ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯍꯥꯏ ꯁꯨꯗꯦꯁꯅ. ꯏꯟꯗꯤꯅꯁꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯑꯩꯁꯨ ꯈꯪꯕ ꯈꯔ ꯍꯥꯏꯒꯦ. ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯥꯏꯕ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯖꯥꯠ ꯄꯤꯛꯄ ꯃꯔꯝꯅ ꯃꯤ ꯑꯌꯥꯝꯕ ꯑꯅ ꯃꯁꯤꯒꯨꯝꯕ ꯇ꯭ꯔꯥꯏꯕꯁꯤ ꯈꯪꯗꯦ ꯎꯗꯦ. ꯆꯤꯡꯒꯤ ꯆꯤꯡꯃꯤꯁꯤꯡꯅ ꯃꯩꯇꯩꯒ ꯄꯣꯛꯃꯤꯟꯅꯩ ꯀꯣ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯁꯤ ꯏꯅꯥꯎ ꯍꯥꯏ. ꯏꯌꯥꯝꯕꯁꯨ ꯈꯪꯖꯤꯟꯕ ꯌꯥꯕ ꯑꯗꯨꯝ ꯊꯤꯖꯤꯟꯕꯤꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯟꯖꯔꯒꯦ. ꯊꯣꯏꯄꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯄꯤꯕꯥ ꯅꯪꯕꯨ ꯀꯥꯏ ꯀꯥꯏꯗ ꯌꯦꯡꯁꯤꯟꯅꯔꯒ ꯁꯥꯔꯛꯄꯅꯣ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯛꯄꯗꯤ ꯅꯣꯏ ꯅꯃꯥꯅ ꯃꯌꯥꯟ ꯇꯨꯌꯥꯟ ꯌꯥꯝ ꯌꯥꯜꯂꯒ ꯁꯦꯝꯃꯞꯅꯧ ꯃꯥꯜꯂꯦ ꯇꯣꯛꯆꯔꯛꯑꯦ. ꯁꯛꯊꯨ ꯂꯥꯛꯑꯣꯅꯦ ꯅꯪ ꯀꯥꯏꯗꯅꯣ. ꯇꯣꯛꯑꯁꯤ ꯁꯛꯇꯨ ꯌꯦꯡꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤ. ꯁꯤꯗ ꯆꯤꯟꯗ ꯆꯤꯟ ꯊꯤꯒꯅꯣ ꯅꯣꯏꯕꯨ ꯍꯥꯏ. ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯉꯁꯤ ꯈꯛꯇꯪ ꯆꯪꯉꯒꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯟꯅꯗꯒꯤ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯤꯡꯆꯞ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯦꯟꯇꯔꯇꯦꯟ ꯇꯧꯔꯣꯏꯁꯤ. ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯏꯁꯦ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯟ ꯇꯧꯅ. ꯁꯤꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦ. ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤ ꯁꯨꯗꯦꯁ ꯃꯅꯤꯅ ꯁꯨꯗꯦꯁ ꯅꯤꯡꯊꯧꯀꯣꯡꯖꯝꯅ. ꯄꯨꯡ 12 ꯍꯦꯜ ꯂꯩꯔꯝꯃꯦ. ꯄꯨꯡ 12ꯒ ꯃꯤꯅꯤꯠ 13 ꯆꯠ ꯂꯩꯔꯝꯃꯦ. ꯍꯣꯏ ꯃꯌꯥꯝ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯔꯛꯑꯦ. ꯉꯁꯤꯒꯤꯗꯤ ꯑꯩ ꯄꯨꯡ 12ꯗ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯄꯨꯡ 12 ꯍꯦꯜ ꯂꯩꯔꯝꯃꯦ. ꯑꯇꯩ ꯉꯁꯥꯏꯗꯒꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯀꯣ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯟꯕ ꯌꯥꯅꯕ ꯍꯧꯔꯛꯑꯁꯦ ꯁꯤꯗꯅꯦ. ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯟꯕ ꯌꯥꯗꯕ ꯍꯧꯔꯛꯏꯁꯦ ꯁꯤꯗꯅꯦ. ꯑꯗꯨꯝꯕ ꯋꯥꯔꯤꯗꯣ ꯇꯣꯄꯤꯛꯇꯣ ꯑꯩꯈꯣꯏ ꯂꯣꯏꯁꯟꯈ꯭ꯔꯁꯤ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯁꯤ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ. ꯏꯆꯜꯁꯨ ꯏꯆꯜ ꯊꯥꯗꯣꯏꯁꯨ ꯑꯗꯨꯝꯕ ꯀꯩꯅꯣꯗꯨꯗ ꯀꯣꯛ ꯊꯥꯗꯔꯨꯔꯅꯨꯀꯣ ꯀꯥꯟꯅꯗꯕ ꯄꯣꯠꯅꯤ. ꯑꯗꯨꯝꯕ ꯄꯣꯠꯇꯨꯗ ꯀꯣꯛ ꯊꯥꯗꯔꯔꯣꯏꯁꯦ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯂꯥꯛꯄꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯊꯖꯩ ꯀꯥꯟꯅꯄꯣꯟꯇꯦ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯂꯥꯏꯐ ꯆꯪꯁꯜꯂꯨꯔꯅꯨ ꯂꯥꯏꯐ ꯂꯣꯏꯁꯟꯁꯤ ꯏꯌꯥꯝꯕ ꯌꯥꯔꯣꯏ ꯍꯥꯏ. ꯑꯗꯨꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯖꯦꯁ ꯂꯣꯏꯁꯤꯜꯂꯗꯕꯅꯦ. ꯑꯩ ꯉꯁꯤꯁꯦ ꯄꯨꯡ 12ꯗ ꯂꯣꯏꯁꯤꯟꯒꯦꯅ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯒꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯦ. ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯩꯀꯣ ꯉꯁꯤꯁꯦ ꯈꯅꯥꯎꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯣꯛ ꯈꯔ ꯊꯨꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯇꯝ ꯁꯥꯡꯅ ꯊꯥꯅꯤꯡꯗꯕꯒꯤ ꯑꯩ ꯉꯁꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦꯅ
ꯍꯥꯏꯈ꯭ꯔꯕꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯍꯪꯉꯛꯄꯗꯣ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯍꯦꯛ ꯂꯣꯏꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ. ꯑꯌꯨ ꯂꯤꯛꯀꯤ ꯊꯧꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯚ ꯊꯥꯔꯤꯕ ꯏꯆꯦ ꯔꯤꯌꯥꯁ ꯀꯃꯦꯟꯇꯀꯣ ꯑꯩꯉꯣꯟ ꯀꯩꯅꯣ ꯇꯧꯁꯤ ꯐꯖ ꯐꯖꯅ ꯀꯃꯦꯟ ꯄꯤꯅꯁꯤ. ꯁꯨꯗꯦꯁ ꯃꯪ ꯐꯔꯁꯦ ꯍꯥꯏ ꯋꯥꯊꯤ ꯃꯤ ꯀꯃꯦꯟ ꯕ꯭ꯂꯣꯛ ꯇꯧꯕꯤꯕ꯭ꯔꯣ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯑꯩ ꯑꯗꯨꯝ ꯃꯊꯪꯗꯒꯤ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯇꯧꯁꯟꯈꯤꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ. ꯁꯥꯃꯨꯅ ꯕ꯭ꯔꯣ ꯁꯦꯝꯁꯨꯡ ꯒꯦꯂꯦꯛꯁꯤ S25 ꯁꯦ ꯑꯦꯐ ꯏꯁꯦ ꯐꯕ꯭ꯔꯥ ꯍꯥꯏ 25 ꯐꯦꯟ ꯏꯗꯤꯁꯟꯗꯣ ꯑꯦꯐ ꯏꯗꯣ ꯐꯩ ꯂꯨꯄꯥ 50,000ꯒꯤ ꯃꯊꯛꯇꯕꯨ ꯂꯩꯔꯝꯒꯅꯤ ꯃꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯨꯄꯥ 50,000ꯒꯤ ꯃꯊꯛꯇ ꯂꯩꯕ ꯄꯣꯠ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕꯒꯤ ꯔꯦꯟꯖꯇ ꯂꯩꯔꯒꯗꯤ ꯑꯦꯐ ꯏ ꯌꯥꯏ ꯑꯗꯨꯒ ꯑꯥꯏꯐꯣꯟ 16ꯁꯨ ꯌꯥꯏ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯑꯃ ꯍꯦꯛꯇ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯦ ꯃꯌꯥꯝꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯦ. ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯜꯂꯁꯦ ꯃꯊꯪꯒꯤ ꯊꯥꯡꯖ ꯉꯥꯏꯕꯤꯔꯝꯃꯣ. ꯑꯁ ꯖꯦꯝꯁ ꯅꯪ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯕ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯀꯥꯟꯁꯤꯗ. ꯍꯔꯥꯃꯦꯅ ꯃꯌꯥꯝ ꯆꯪꯉꯒ ꯍꯣꯔꯥ ꯄꯨꯕꯗꯨꯗ ꯃꯥꯜꯂꯦꯗ ꯅꯪꯅ ꯁꯤꯗ ꯑꯗꯨ ꯁꯥꯔꯤ ꯁꯥꯏ. ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯖꯦꯝꯁ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ. ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯗꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤꯀꯣ. ꯍꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯦ. ꯏꯌꯥꯝꯕꯒꯤ ꯋꯥꯔꯤ ꯉꯥꯏꯖꯔꯝꯒꯦ ꯍꯥꯏ. ꯍꯣꯏ ꯍꯣꯏ. ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ. ꯂꯥꯏꯚ ꯇꯧꯔꯛꯏ ꯒꯨꯗ ꯅꯥꯏꯠ ꯕꯦꯁꯇꯤ ꯕꯣꯛꯁ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ.